ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄ꯭ꯔꯤꯌꯥ ꯆꯅꯨ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯩꯗꯅꯦ ꯑꯩ ꯂꯩꯀꯥꯏꯁꯤꯗ ꯏꯃꯥꯏꯁꯦ ꯊꯥꯡꯗꯣꯛꯑꯒ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯥꯒꯤ ꯐꯠꯇꯕ ꯃꯆꯥꯁꯦ ꯃꯁꯦ ꯃꯥ ꯑꯩꯅ ꯍꯥꯏꯕ ꯉꯥꯡꯕꯁꯦ ꯃꯥ ꯂꯧꯗꯦꯕ꯫ ꯃꯥꯅꯦ ꯑꯩꯅ ꯇꯧꯔꯅꯨ ꯍꯥꯏꯕꯁꯦ ꯌꯥꯗꯦ ꯄꯥꯝꯗꯦ ꯀꯌꯥꯔꯛ ꯍꯥꯏꯕ ꯑꯁꯤꯗꯕꯨ ꯃꯥꯅ ꯃꯌꯥꯗꯦꯕꯁꯦ ꯁꯤꯗ ꯇꯠꯇꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯗꯨꯒꯤ ꯃꯥꯒꯤ ꯇꯧ ꯉꯝꯕꯤ ꯌꯨ ꯊꯣꯡꯕꯤꯗꯨꯒꯤ ꯃꯆꯥꯗꯣ ꯑꯩꯅ ꯄꯥꯝꯗꯦ ꯀꯌꯥꯔꯛ ꯍꯥꯏꯕꯁꯦ ꯃꯥꯅ ꯃꯅꯥꯗ ꯍꯥꯞꯇꯦꯕ꯫ ꯐꯩ ꯍꯣꯔꯦꯟꯗꯤ ꯃꯥ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯈꯤꯁꯅꯣꯕ ꯃꯥ ꯈꯪꯒꯅꯦꯕ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯒꯦꯕ꯫ ꯍꯦ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯃꯥ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯦꯕ꯫ ꯑꯩꯅ ꯍꯥꯏꯕ ꯉꯥꯡꯕ ꯂꯧꯗꯕ ꯃꯆꯥꯗꯤ ꯌꯨꯝ ꯑꯁꯤꯗꯒ ꯑꯃꯠꯇ ꯊꯝꯃꯣꯏꯌꯦꯕ꯫ ꯃꯅꯦꯝꯅ ꯉꯥꯡꯗꯨꯅ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯍꯪꯂꯛꯏ ꯃꯥꯒꯤ ꯃꯃꯧ ꯑꯆꯥꯟꯕꯤ ꯀꯦꯅ ꯇꯧꯖꯕꯤ ꯑꯗꯨꯅ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯃꯥ? ꯏꯟꯁꯥꯡ ꯂꯩꯔꯨꯅꯤ ꯍꯥꯏꯅ ꯊꯣꯛꯈ꯭ꯔꯒ ꯏꯃꯥꯅ ꯑꯁꯨꯛ ꯌꯥꯝ ꯁꯥꯎꯅ ꯆꯪꯕꯤꯔꯛꯂꯤꯕ ꯑꯁꯤꯕꯣ? ꯅꯠꯇꯦ, ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣꯕ ꯏꯃꯥꯗ? ꯏꯃꯥ ꯑꯣꯏꯕꯦꯝꯃ, ꯏꯃꯥ ꯌꯥꯝ ꯄꯦꯟꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯑꯩꯒꯤ ꯏꯉꯛꯁꯦ ꯋꯥꯡꯅ ꯊꯥꯡꯒꯠꯇꯅ ꯍꯤꯡꯖꯔꯤꯕ ꯕꯤꯂꯥꯁꯤꯅꯤ ꯑꯩꯒꯤ ꯏꯖꯠꯁꯦ ꯄꯨꯡꯂꯣꯏ ꯍꯦꯂꯣꯏꯔꯦ꯫ ꯅꯠꯇꯦ, ꯑꯗꯨꯕꯨ ꯏꯃꯥꯕꯨ ꯋꯥꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯍꯥꯏꯕ꯫ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯏꯃꯥꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯛꯏꯅꯣ? ꯃꯇꯤꯛ ꯂꯩꯕ ꯀꯅꯥꯅꯣ? ꯃꯊꯤꯕꯣꯡꯗ ꯑꯣꯕ ꯃꯈꯩ ꯑꯩ ꯈꯠꯅꯔꯨꯒꯦ? ꯍꯦ ꯑꯩꯒꯤ ꯏꯅꯦꯝꯗ ꯃꯣꯏꯅ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯗꯣ? ꯊꯔꯣ ꯃꯥꯁꯨ ꯃꯅꯦꯝꯒꯤ ꯃꯃꯧꯅꯤ ꯍꯥꯏꯕꯗ ꯅꯣꯞꯇꯕꯤꯅꯤ꯫ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯆꯥꯅꯖꯕꯤ ꯃꯅꯦꯝꯅ ꯁꯥꯎꯅ ꯂꯥꯛꯂꯤꯕ ꯑꯗꯨꯗ ꯃꯥꯁꯨ ꯍꯦꯛꯇ ꯃꯤ ꯍꯥꯠꯅꯔꯕꯁꯨ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝꯅ ꯆꯥꯔꯝꯗ ꯃꯦꯠꯄꯤꯅꯤ꯫ ꯏꯃꯥ ꯑꯣꯏꯕꯦꯝꯃ, ꯑꯃꯨꯛꯇ ꯇꯞꯊꯈꯣ꯫ ꯏꯃꯥꯅ ꯁꯥꯎꯔꯤꯕꯁꯦ ꯃꯤꯅ ꯀꯔꯤ ꯍꯥꯏꯔꯛꯄꯒꯤ ꯅꯠꯇꯦꯅꯦ꯫ ꯑꯩꯉꯣꯟꯗꯕꯨ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯉꯝꯅꯤ ꯍꯥꯏꯕꯒꯦ? ꯑꯩꯅ ꯄꯦꯟꯗ꯭ꯔꯤꯕꯗꯤ ꯃꯗꯨꯒꯤ ꯃꯍꯥꯛꯀꯤ ꯍꯥꯏꯕ ꯉꯥꯡꯕ ꯂꯧꯗꯕ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯑꯗꯛꯅꯅ ꯊꯕꯛ ꯇꯧꯕ ꯅꯪꯒꯤ ꯅꯅꯥꯎ ꯆꯥꯛ ꯌꯥꯝ ꯆꯥꯕ ꯕꯨꯗꯨꯗꯣ ꯑꯗꯨꯅꯅꯤ꯫ ꯑꯣ, ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ? ꯋꯥꯗꯣ ꯃꯌꯦꯛ ꯁꯦꯡꯉꯣ, ꯑꯩꯗꯤ ꯀꯅꯥꯅ ꯈꯪꯅꯤ? ꯏꯃꯥꯅ ꯄꯣꯠꯐꯝ ꯊꯣꯛꯈ꯭ꯔꯒ ꯁꯥꯎꯅ ꯆꯪꯂꯛꯄꯗꯨꯗ ꯃꯤꯅ ꯀꯩ ꯍꯥꯏꯔꯛꯂꯕꯅꯣ ꯈꯜꯂꯨꯔꯤꯕꯅꯤ꯫ ꯍꯣ ꯉꯥꯌꯣꯟꯕꯤ, ꯑꯣ ꯊꯣꯡꯉꯥꯝꯒꯤ ꯅꯅꯦ ꯏꯕꯤ ꯍꯥꯏꯕꯤꯗꯣ ꯃꯗꯨ ꯈꯪꯉꯤꯗꯅ꯫ ꯑꯗꯨꯅꯅꯦ ꯑꯩꯅ ꯉꯥ ꯃꯆꯥ ꯑꯃꯠꯇ ꯂꯩꯒꯦ ꯍꯥꯏꯗꯅ ꯆꯪꯉꯨꯕ ꯑꯗꯨꯒꯗꯤ ꯃꯥꯅ ꯑꯩꯉꯣꯟꯗꯩꯁꯤꯗ ꯍꯥꯏꯒꯦ ꯌꯥꯎꯕ ꯃꯈꯩ ꯃꯤꯃꯥꯡꯗꯨꯗ ꯇꯥꯟꯅꯗꯅ ꯋꯥꯔꯤꯗꯨ ꯂꯤꯔꯛꯏꯕ꯫ ꯑꯁ ꯑꯩꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯁꯥꯎꯅꯤꯡꯕꯒ ꯏꯀꯥꯏꯕꯒ ꯄꯥꯈꯤꯗꯅꯅꯦ ꯉꯥꯒ ꯑꯃꯠꯇ ꯂꯩꯗꯕꯤꯗ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯂꯥꯛꯂꯤꯕꯁꯤꯅꯤ꯫ ꯍꯣ, ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ? ꯋꯥꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯣ꯫ ꯃꯗꯨꯒꯤ ꯄꯦꯠꯅ ꯆꯦꯡꯖꯪꯕꯤ ꯁꯕꯥꯟꯃꯛꯅ ꯙꯔꯃꯀꯛ ꯃꯥꯟꯕꯤꯗꯨꯅ ꯏꯃꯥꯗ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣꯕ? ꯍꯣ, ꯑꯩꯈꯣꯏ ꯍꯦꯝꯕꯗꯣ ꯑꯩꯅ ꯄꯥꯝꯈꯤꯗ꯭ꯔꯕ ꯌꯥꯅꯤꯡꯈꯤꯗ꯭ꯔꯕ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯌꯨ ꯌꯣꯟꯕꯤꯗꯤꯒꯤ ꯃꯆꯥ ꯑꯗꯨꯒ ꯉꯁꯥꯏ ꯄꯥꯠꯌꯥꯗ ꯎꯅꯍꯧꯋꯦꯌꯦ꯫ ꯑꯗꯨꯒꯤ ꯇꯝꯃꯛꯏꯕꯅꯦ꯫ ꯃꯤꯃꯥꯡ ꯑꯗꯨꯗ ꯑꯩꯕꯨ ꯏꯀꯥꯏꯖꯔꯁꯅꯨ ꯃꯇꯥꯒꯨꯝ ꯃꯤ ꯎꯁꯤꯠꯇꯗꯅ ꯍꯥ ꯕꯤꯂꯥꯁꯤꯅꯤ, ꯅꯪꯒꯤ ꯅꯆꯥ ꯑꯇꯣꯝꯕꯗꯨꯗꯤ ꯌꯨ ꯌꯣꯟꯕꯤꯗꯨꯒꯤ ꯃꯆꯥ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯀꯨꯏꯔ ꯃꯥꯜꯂꯦ꯫ ꯆꯦꯛꯁꯤꯟꯖꯧ, ꯅꯪꯗꯤ ꯁꯪꯒ ꯆꯥꯎꯗꯧꯔꯤ꯫ ꯂꯨꯍꯣꯡꯕꯗꯤ ꯌꯨꯒꯤ ꯅꯣꯡ ꯆꯨꯕ ꯇꯥꯔꯦ ꯀꯀꯥꯏꯗꯅ ꯎꯁꯤꯠꯇꯗꯅ ꯉꯥꯡꯉꯛꯏꯕꯅꯤꯅꯦ ꯑꯩꯉꯣꯟꯁꯤꯗ꯫ ꯉꯥꯡꯉꯛꯏꯕ꯫ ꯏꯁ, ꯀꯔꯤꯅꯦꯒꯤ ꯃꯗꯨꯗꯤ? ꯕꯣꯔꯥ ꯁꯦꯒꯥꯏꯕ ꯃꯥꯟꯕ ꯍꯅꯨꯕꯤ ꯁꯛꯇꯥꯊꯤꯗꯣ ꯃꯥꯒꯤ ꯃꯊꯧ ꯀꯩ ꯂꯩꯔꯗꯅ? ꯏꯁ, ꯀꯌꯥꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗꯕꯨ ꯑꯗꯨꯒꯨꯝꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯧ ꯑꯣꯏꯅ ꯂꯧꯁꯅꯤ ꯀꯥꯏꯅ ꯈꯟꯖꯔꯤ ꯃꯥꯜꯂꯤ꯫ ꯍꯥꯏꯌꯣ, ꯃꯃꯥꯏꯗꯨꯗ ꯏꯃꯥꯒꯤ ꯈꯨꯕꯥꯛꯇꯨꯅ ꯑꯣꯟꯗꯅ ꯊꯥꯖꯤꯜꯂꯝꯃꯨ ꯌꯥꯗ꯭ꯔꯣ ꯃꯤ ꯎꯁꯤꯠꯇ꯭ꯔꯕꯗꯤ? ꯃꯇꯨꯡꯗ ꯉꯥꯡꯉꯛꯇꯅꯕ꯫ ꯑꯣ, ꯑꯩꯁꯨ ꯁꯥꯎꯅꯤꯡꯃꯟꯗꯅ ꯃꯥꯒꯤꯅꯦ ꯑꯩꯅ ꯈꯜꯂꯝꯕ ꯉꯥꯒꯗꯣ ꯂꯝꯕꯤꯗ ꯂꯪꯊꯣꯛꯑꯝꯕꯅꯤ꯫ ꯃꯥꯒꯨꯝꯕꯤꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯋꯥꯉꯥꯡ ꯉꯥꯡꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯅ꯫ ꯏꯁ, ꯃꯥꯒꯤꯗꯣ ꯑꯩꯅ ꯊꯥꯏꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯍꯥꯟꯅ ꯅꯨꯄꯤ ꯆꯦꯜꯂꯝꯕ ꯅꯨꯄꯥ ꯑꯃꯗ ꯑꯃꯨꯛ ꯆꯦꯜꯂꯦ ꯍꯥꯏꯗꯨꯅ ꯉꯥꯡꯈꯤꯕꯗꯨꯒꯤ ꯑꯃꯨꯛ ꯂꯃꯟ ꯁꯤꯡꯉꯤꯕ ꯀꯥꯏꯗꯨꯅꯤꯅꯦ꯫ ꯃꯋꯥꯁꯨ ꯂꯧꯗꯦ ꯃꯥꯒꯤ ꯃꯆꯥꯅ ꯀꯌꯥꯝ ꯐꯔꯗꯅ꯫ ꯑꯩꯒꯤꯗꯤ ꯅꯨꯄꯥꯅꯦ, ꯂꯧꯒꯦ ꯂꯧꯔꯣꯏ ꯑꯩꯒꯤ ꯈꯨꯠꯇ ꯂꯩ꯫ ꯃꯥꯒꯤꯗꯤ ꯃꯆꯥꯗꯣ ꯃꯤꯒꯤ ꯅꯨꯄꯤ ꯆꯦꯜꯂꯝꯕ ꯅꯨꯄꯥꯗꯅꯤ ꯂꯩꯈ꯭ꯔꯤꯕꯗꯣ꯫ ꯃꯊꯪꯗ ꯑꯩꯉꯣꯟꯗ ꯍꯧꯔꯛꯁꯅꯨꯃ ꯃꯆꯥꯗꯨꯒꯤ ꯂꯝꯆꯠꯇꯣ ꯄꯦꯗ꯭ꯔꯦꯛ ꯁꯥꯒꯩ ꯉꯥꯡꯊꯠꯀꯦ꯫ ꯑꯩꯁꯦ ꯕꯤꯂꯥꯁꯤꯅꯤꯅꯤ ꯍꯥꯏꯕ ꯈꯪꯗꯕ ꯁꯥꯔꯗꯅ ꯉꯥꯡꯒꯗꯕꯅꯤ꯫ ꯃꯣꯏꯒꯨꯝꯕꯅ ꯑꯩꯈꯣꯏꯒꯤ ꯃꯊꯛ ꯊꯪꯅ ꯋꯥ ꯉꯥꯡꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯣ ꯏꯃꯥ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯑꯩꯈꯣꯏ ꯑꯇꯣꯝꯕꯁꯦ ꯃꯗꯨꯒꯤ ꯌꯨ ꯌꯣꯟꯕꯤꯗꯨꯒꯤ ꯏꯃꯨꯡꯗꯨꯒꯤ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ꯫
ꯑꯩꯁꯨꯅꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯍꯥꯏꯔꯤꯁꯤꯅꯤ ꯍꯥꯏ ꯅꯪꯅ ꯄꯥꯝꯗ꯭ꯔꯤꯕ ꯑꯗꯨꯗꯒꯤꯅꯦ ꯑꯩꯅ ꯁꯔꯨꯛ ꯂꯤꯁꯤꯡ ꯍꯦꯟꯅ ꯄꯥꯝꯗꯦ ꯌꯥꯔꯣꯏ ꯀꯔꯤꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯌꯨ ꯌꯣꯟꯕꯤꯗꯨꯒ ꯑꯩꯒꯤ ꯏꯃꯨꯡꯒ ꯉꯥꯏꯁꯦꯟ ꯑꯣꯏꯕ ꯀꯀꯥꯏꯗꯨꯗꯤꯅꯦ ꯕꯤꯂꯥꯁꯤꯅꯤ ꯑꯩꯅ ꯍꯤꯡꯂꯤꯉꯩ ꯑꯣꯏꯊꯣꯛꯇ꯭ꯔꯕ ꯋꯥꯅꯤ ꯐꯩ ꯈꯪꯒꯅꯤ ꯂꯥꯛꯇ ꯂꯥꯛꯈꯤꯁꯅꯨ ꯃꯗꯨꯒꯤ ꯍꯥꯏꯕ ꯂꯧꯗꯕ ꯃꯆꯥꯗꯣ ꯅꯨꯡꯉꯥꯏꯅꯤ ꯃꯥ ꯉꯁꯤꯗꯤ ꯌꯨꯝ ꯑꯁꯤꯗ ꯀꯥꯁꯤꯗꯅꯦ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯊꯝꯒꯦꯕ ꯃꯥ ꯑꯗꯨꯅꯦ ꯏꯃꯥ ꯑꯩꯗꯤ ꯈꯪꯗꯦ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯒ ꯌꯨꯝ ꯑꯁꯤꯗꯅꯦ ꯄꯨꯁꯤꯜꯂꯛꯑꯕ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯃꯥꯏꯒꯁꯦ ꯄꯨꯔꯒ ꯆꯠꯄ ꯑꯩꯗꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯏꯄꯥꯝꯗ ꯐꯥꯎ ꯏꯃꯥꯏꯁꯦ ꯎꯠꯄ ꯉꯝꯃꯣꯏ ꯌꯨꯝꯒꯤ ꯏꯅꯝꯃ ꯍꯣꯏꯅꯁꯨ ꯅꯍꯥꯟ ꯑꯩꯅ ꯆꯠꯄꯗ ꯍꯪꯉꯛꯏꯕꯅꯤ ꯑꯩꯗꯤ ꯌꯥꯝꯅ ꯏꯀꯥꯏꯖꯩ ꯍꯥꯏꯖꯔꯤꯕꯁꯤꯅꯤꯀꯣ ꯑꯗꯨꯅ ꯏꯃꯥꯅ ꯈꯔ ꯐꯅꯕ ꯁꯤꯟꯕꯤꯌꯨ ꯁꯣꯝꯗꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯄꯨꯟꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯂꯩꯔꯤ ꯊꯥꯔꯤꯛꯅ ꯕꯦꯝꯃ ꯏꯆꯥꯕꯨ ꯏꯟꯁꯥꯡꯁꯤ ꯀꯔꯤ ꯑꯣꯏꯅ ꯊꯣꯡꯂꯒꯦ ꯍꯥꯏꯕꯅꯣ ꯀꯔꯤꯕꯨ ꯂꯩꯔꯤꯒꯦꯅꯦ ꯀꯩꯊꯦꯜꯗ ꯊꯣꯛꯇꯨꯅꯁꯨ ꯀꯨꯏꯔꯦ ꯂꯩꯗꯕ ꯑꯍꯥꯎꯕꯕꯨ ꯑꯃꯠꯇ ꯂꯩꯔꯝꯃꯣꯏ ꯇꯧꯔꯤꯕ ꯈꯪꯗꯦ ꯏꯃꯥ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯒꯨꯝꯃꯗꯅ ꯑꯍꯥꯎꯕꯗꯤ ꯑꯃꯠꯇꯕꯨ ꯂꯩꯇ꯭ꯔꯦ ꯇꯧꯔꯤꯕꯁꯦ ꯕꯨꯡꯉꯣ ꯅꯪꯅ ꯀꯔꯤ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯅꯣ ꯉꯁꯤꯒꯤꯗꯤ ꯄꯥꯛꯅꯝꯁꯤꯃ ꯇꯧꯔꯒ ꯁꯧꯒ꯭ꯔꯤꯁꯤꯒ ꯆꯥꯔꯁꯤꯔꯥ ꯍꯌꯦꯡ ꯏꯃꯥꯅ ꯀꯩꯊꯦꯜꯗ ꯊꯣꯛꯑꯒ ꯅꯪꯅ ꯆꯥꯅꯤꯡꯕꯗꯣ ꯀꯔꯤꯅꯣ ꯑꯍꯥꯎꯕ ꯑꯃ ꯈꯜꯂꯒ ꯂꯩꯍꯜꯂꯁꯦ ꯍꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯉꯁꯤꯒꯤꯗꯤ ꯍꯌꯦꯡ ꯏꯃꯥꯅ ꯀꯩꯊꯦꯜ ꯆꯠꯂꯒ ꯏꯆꯥꯅ ꯆꯥꯅꯤꯡꯕ ꯈꯟꯗꯅ ꯍꯦꯛ ꯂꯩꯕꯤꯔꯛꯑꯒꯦ ꯏꯃꯥꯅꯅꯦ ꯉꯥ ꯑꯆꯧꯕ ꯑꯃꯁꯨ ꯂꯩꯕꯤꯅꯤꯗ ꯏꯆꯥꯁꯤꯡꯁꯦ ꯉꯥꯒ ꯆꯥꯗꯕ ꯀꯨꯏꯔꯝꯂꯅꯤ ꯇꯧꯔꯤꯁꯦ ꯍꯣꯏ ꯏꯃꯥ ꯑꯩꯒꯤꯗꯤ ꯏꯌꯥꯏꯗ ꯃꯃꯥ ꯃꯆꯥꯅ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯃꯄꯥꯟꯗꯒꯤ ꯃꯤꯅ ꯀꯧꯔꯛꯂꯝꯃꯤ ꯂꯩꯀꯥꯏ ꯅꯨꯄꯥ ꯏꯅꯦ ꯊꯔꯤꯛ ꯇꯥꯕ꯭ꯔോ ꯑꯩꯅꯦ ꯃꯄꯥꯟꯗ ꯑꯃ ꯊꯣꯛꯄꯤꯔꯣ ꯌꯦꯡꯉꯣꯏ ꯃꯄꯥꯟꯗ ꯃꯤꯅ ꯀꯧꯕ ꯃꯥꯜꯂꯤ ꯏꯃꯥ ꯑꯃꯨꯛꯇ ꯌꯦꯡꯉꯨꯒꯦ ꯅꯆꯤꯟꯅꯧꯕ ꯏꯟꯁꯥꯡꯁꯦ ꯁꯦꯝꯃꯒ ꯊꯣꯡꯒꯠꯄ ꯍꯧꯔꯝꯃꯨꯀꯣ ꯀꯅꯥꯅꯣꯅꯦ ꯊꯦꯡꯖꯤꯜꯂꯛꯂꯕ ꯀꯥꯟꯁꯤꯗ ꯑꯃꯨꯛ ꯀꯧꯔꯛꯂꯤꯕꯁꯤꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯂꯦꯞꯂꯝꯂꯤꯕ ꯃꯤ ꯑꯗꯨ ꯎꯕꯗ ꯍꯩꯃꯥ ꯄꯤꯃꯣꯜ ꯀꯩ ꯂꯩꯔꯒꯦ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ ꯊꯦꯡꯖꯤꯜꯂꯛꯂꯕ ꯀꯥꯟꯁꯤꯗ ꯏꯅꯦꯒꯤꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯕꯣ ꯏꯅꯦ ꯍꯣꯏ ꯈꯔꯕꯨꯗꯤ ꯊꯦꯡꯈ꯭ꯔꯦ ꯑꯗꯣ ꯏꯅꯦ ꯁꯥꯎꯕꯤꯅꯨꯀꯣ ꯑꯩꯁꯦ ꯍꯤꯗꯥꯛ ꯈꯤꯇ ꯂꯧꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯦ ꯑꯩꯈꯣꯏꯒꯤ ꯉꯥꯒꯤ ꯀꯣꯝꯗꯣ ꯉꯔꯥꯡꯗꯒꯤ ꯏꯁꯤꯠꯄ ꯂꯥꯛꯅꯕꯅꯦ ꯉꯁꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯒꯤ ꯉꯥ ꯐꯥꯕ ꯊꯕꯛ ꯌꯥꯎꯕ ꯃꯌꯥꯝꯗꯣ ꯆꯥꯛ ꯆꯥꯁꯤꯅ ꯇꯧꯕꯅꯦ ꯑꯗ ꯃꯣꯏꯅ ꯋꯥꯔꯨꯕꯒꯤ ꯈꯔ ꯄꯥꯏꯁꯤ ꯍꯥꯏꯗꯅ ꯑꯩ ꯏꯅꯦꯗꯒꯤ ꯈꯔ ꯂꯧꯔꯨꯒꯦꯅ ꯂꯥꯛꯄꯅꯦ ꯏꯅꯦ ꯁꯥꯎꯕꯤꯅꯨꯀꯣ ꯈꯤꯇ ꯂꯧꯖꯈꯤꯒꯦ ꯍꯤꯗꯥꯛꯇꯣ ꯂꯤꯛꯂꯤ 5ꯃꯨꯛꯇ ꯑꯃꯨꯛꯇ ꯑꯣꯟꯕꯤꯔꯛꯑꯣ ꯏꯅꯦꯁꯦ ꯅꯨꯃꯤꯠꯄꯨ ꯇꯥꯈ꯭ꯔꯕꯗꯤ ꯑꯩ ꯑꯁꯤꯒꯨꯝꯕꯁꯦ ꯇꯧꯗꯕꯅꯤ ꯐꯔꯦ ꯏꯌꯥꯅ ꯇꯉꯥꯏ ꯐꯗꯕꯒꯤ ꯍꯥꯏꯔꯕꯅꯤꯅ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨꯀꯣ ꯍꯣꯏ ꯏꯅꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ ꯏꯅꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯌꯨ ꯊꯣꯡꯕꯁꯦ ꯇꯣꯛꯑꯁꯤꯕ ꯑꯩꯁꯨ ꯆꯥꯎꯔꯦ ꯊꯕꯛ ꯆꯠꯄ ꯉꯝꯃꯅꯤ ꯏꯃꯥꯅꯁꯨ ꯑꯩꯈꯣꯏꯕꯨ ꯋꯥꯅ ꯊꯥꯛꯑꯒ ꯂꯩꯕꯁꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯃꯤꯅꯁꯨ ꯀꯩꯅꯣ ꯌꯥꯝꯅ ꯍꯥꯏꯅꯩ ꯏꯃꯥꯡꯗ ꯍꯥꯏꯕ ꯉꯝꯗ꯭ꯔꯒꯁꯨ ꯏꯇꯨꯡꯗ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯦ ꯆꯥꯎꯔꯛꯑꯕꯅꯤꯅ ꯃꯤꯒꯤ ꯃꯃꯥꯡꯗꯁꯨ ꯏꯀꯥꯏ ꯍꯣꯏ ꯏꯃꯥꯁꯨ ꯈꯜꯂꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯤꯡꯁꯨ ꯆꯥꯎꯔꯦ ꯂꯨꯈ꯭ꯔꯥꯕꯤ ꯑꯩꯅ ꯅꯣꯏꯕꯨ ꯊꯥꯛꯄ ꯉꯝꯅꯕ ꯌꯣꯛꯅꯕ ꯍꯣꯠꯅꯕꯗ ꯌꯨ ꯊꯣꯡꯗꯨꯅ ꯌꯣꯟꯗꯨꯅ ꯍꯣꯠꯅꯔꯤꯕꯁꯦ ꯃꯤꯅ ꯐꯖꯅ ꯉꯥꯡꯅꯗꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯩ ꯅꯣꯡꯃꯇ ꯑꯀꯥꯏꯕ ꯂꯤꯆꯠ ꯆꯠꯈꯤꯗꯦꯅꯦ ꯏꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕꯤ ꯑꯩꯕꯨ ꯃꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯤ ꯂꯥꯏꯔꯗꯅ ꯑꯩꯅ ꯍꯤꯡꯕ ꯉꯝꯅꯕ ꯍꯣꯠꯅꯖꯕ ꯑꯁꯤꯗ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯐꯅ ꯉꯥꯡꯅꯗꯦ ꯍꯥꯏꯕꯁꯨ ꯈꯪꯏ ꯐꯔꯦ ꯏꯆꯥꯁꯤꯡꯒꯤ ꯍꯤꯡꯂꯤꯕꯅꯤ ꯏꯃꯥꯗꯤ ꯑꯗꯨꯅ ꯃꯤꯃꯥꯡꯗ ꯏꯆꯥꯁꯤꯡꯒꯤ ꯃꯥꯏ ꯈꯨꯕ ꯌꯥꯕ ꯊꯕꯛ ꯑꯃꯠꯇ ꯅꯃꯥ ꯑꯩꯅ ꯇꯧꯕ ꯄꯥꯝꯗꯦ ꯑꯗꯨꯅꯦ ꯏꯃꯥ ꯑꯩꯈꯣꯏꯅ ꯏꯃꯥꯗ ꯁꯥꯎꯅꯤꯡꯉꯤ ꯏꯃꯥꯅ ꯇꯧꯕ ꯊꯕꯛꯇ ꯄꯥꯝꯗꯦ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯏꯃꯥ ꯌꯨ ꯌꯣꯟꯕ ꯑꯁꯤ ꯇꯣꯛꯂꯁꯤ ꯃꯤꯒꯤ ꯑꯐꯕꯁꯨ ꯑꯣꯏꯗꯦ ꯃꯤꯅꯁꯨ ꯐꯅ ꯉꯥꯡꯅꯕꯤꯗꯦ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩꯅ ꯐꯤ ꯁꯥꯔꯤꯕ ꯑꯁꯤꯗ ꯏꯃꯥꯅ ꯃꯇꯦꯡ ꯑꯣꯏꯅ ꯄꯥꯡꯕꯤꯌꯨ ꯂꯪꯆꯥꯛ ꯆꯥꯛꯄ ꯀꯩꯊꯦꯜꯗ ꯐꯤ ꯊꯥꯕ ꯆꯠꯄ ꯑꯗꯨꯒ ꯏꯟꯁꯥꯡꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯤꯡꯈꯣꯜ ꯑꯁꯤꯗ ꯄꯤꯛꯂꯁꯨ ꯄꯤꯛꯅ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯊꯥꯕꯗ ꯂꯦꯝ ꯄꯥꯅ ꯆꯥꯕꯗꯤ ꯑꯗꯨꯝ ꯀꯣꯟꯅꯒꯅꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇꯅꯤꯅ ꯑꯗꯨꯅꯦ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯄꯥꯈꯪ ꯐꯥꯔꯛꯂꯕꯅꯤ ꯑꯋꯥꯡꯒꯤ ꯇꯥꯆꯥꯎꯗꯣ ꯃꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯗꯣ ꯁꯦꯜ ꯌꯥꯝꯅ ꯐꯪꯏ ꯍꯥꯏ ꯃꯥꯅ ꯋꯥꯕꯁꯨ ꯑꯣꯏꯗꯦ ꯍꯥꯏ ꯑꯩꯅ ꯍꯥꯟꯗꯒꯤ ꯌꯥꯎꯕ ꯌꯥꯒꯗ꯭ꯔꯅ ꯍꯪꯅꯔꯕꯅꯤ ꯑꯗ ꯑꯩꯅ ꯏꯃꯥꯒ ꯏꯆꯦꯒꯗ ꯍꯥꯏꯕ ꯉꯝꯗꯗꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯅ ꯑꯩꯗꯣ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯇꯧꯕ ꯆꯠꯂꯒꯦ ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯆꯥꯎꯔꯕꯅꯤꯅ ꯏꯃꯥꯒ ꯏꯆꯦꯒꯁꯦ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯅꯤ ꯀꯩꯝꯇ ꯋꯥꯍꯜꯂꯣꯏꯗꯣꯏꯅꯤ ꯐꯔꯦ ꯏꯄꯥ ꯆꯥꯎꯔꯛꯄꯒꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯕ ꯍꯧꯗꯧꯔꯕꯅꯤ ꯑꯗꯨꯒꯅꯦ ꯍꯌꯦꯡ ꯅꯨꯄꯤꯒ ꯊꯤꯔꯒ
ꯑꯩꯈꯣꯏꯒꯗꯤ ꯇꯥꯟꯊꯣꯛꯀꯦ ꯍꯥꯏꯔꯛꯀꯅꯨꯀꯣ ꯍꯣ ꯇꯧꯕꯤꯔꯣꯏꯌꯦ ꯑꯩꯈꯣꯏꯗꯤ ꯍꯌꯦꯡ ꯑꯐꯕ ꯑꯣꯏꯗꯣꯏꯅꯤ ꯅꯣꯏꯗꯕꯨ ꯍꯌꯦꯡ ꯃꯤꯒꯤ ꯃꯌꯨꯝꯗ ꯃꯧ ꯐꯠꯇꯕꯤꯗ ꯑꯣꯏꯕꯤꯔꯨꯅꯨ ꯍꯌꯦꯡ ꯑꯩꯅꯒ ꯂꯥꯛꯄꯗ ꯈꯠꯅꯔꯦ ꯀꯥꯏꯅꯒ ꯅꯃꯥꯏ ꯅꯃꯤꯠꯀ ꯏꯄꯣꯝ ꯄꯣꯝꯅ ꯂꯩꯔꯝꯃꯗꯤ ꯏꯆꯦꯅꯤ ꯀꯥꯏꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯣꯏꯕ ꯏꯁ ꯑꯉꯥꯡꯅꯤ ꯀꯥꯏꯅꯒ ꯑꯩꯈꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯣꯏ ꯈꯪꯉꯕ ꯑꯩꯈꯣꯏꯁꯨ ꯃꯤ ꯑꯐꯕꯤ ꯑꯣꯏꯗꯣꯏꯅꯤ ꯈꯪꯉꯕꯣ ꯍꯣꯏ ꯌꯥꯔꯦ ꯅꯆꯤꯟ ꯅꯥꯎꯄꯥꯒꯤ ꯃꯔꯩꯗꯣ ꯉꯁꯤꯒꯤ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ ꯏꯃꯥ ꯈꯪꯉꯦ ꯆꯥꯛꯁꯦ ꯑꯃꯨꯛꯇ ꯍꯥꯟꯅ ꯆꯥꯈꯤꯁꯤꯁꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯄꯥꯟꯗꯒꯤ ꯃꯤ ꯑꯃ ꯑꯃꯨꯛ ꯀꯧꯔꯛꯂꯝꯃꯤ ꯀꯅꯥꯅꯣꯅꯦ ꯑꯃꯨꯛ ꯊꯦꯡꯂꯕ ꯀꯥꯟꯁꯤꯗ ꯃꯄꯥꯟ ꯑꯁꯤꯗ ꯀꯧꯔꯛꯂꯤꯕꯁꯤꯕꯣ ꯍꯣ ꯀꯅꯥꯅꯣ ꯇꯥꯔꯦ ꯃꯆꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟ ꯏꯃꯥ ꯀꯅꯥꯅꯣ ꯑꯃꯨꯛꯇ ꯌꯦꯡꯂꯨꯒꯦ ꯆꯥꯔꯝꯃꯣ ꯅꯣꯏ ꯑꯅꯤ ꯑꯗꯨꯝ ꯆꯥꯔꯝꯃꯣꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯅꯤ ꯊꯥꯕꯜ ꯃꯉꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯤ ꯑꯗꯨ ꯎꯗ꯭ꯔꯗꯨꯅ ꯃꯃꯤꯠ ꯑꯅꯤ ꯁꯣꯛꯆꯤꯟꯅꯗꯨꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯀꯅꯥꯅꯣꯅꯦ ꯍꯩꯃꯥ ꯃꯨꯛꯇꯥ ꯅꯪ ꯑꯣꯏꯔꯦ ꯀꯩ ꯂꯩꯔꯒꯦ ꯅꯪꯕꯣ ꯊꯦꯡꯂꯕ ꯀꯥꯟꯁꯤꯗ ꯑꯩꯒꯤꯗ ꯂꯥꯛꯂꯤꯕꯁꯤꯕꯣ ꯅꯠꯇꯦ ꯅꯪꯕꯨ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯉꯥꯎꯔꯤ ꯍꯥꯏꯔꯤ ꯇꯧꯗꯨꯅ ꯃꯔꯣꯟ ꯐꯥꯏꯅ ꯍꯥꯏꯔꯛꯏ ꯏꯅꯦ ꯑꯩꯒꯤꯁꯦ ꯀꯩꯅꯣꯅꯦ ꯏꯅꯦ ꯑꯩꯁꯦ 이네기 히닥도 그러 빠이키게는 좀 하이질레이버자네 ngasi nongmagi inegido payawdradi aise tumba yaroidawrinine mukta haibase sel paiba nongaiba imungi macha oibana laikai sida ma mangaire haiduna leijaba miyoini mama mapa su mangaire masana tawbada karisu thingde makhoina tawningbada tawba maram sat warak pangamdaba mibu karisu leitana khanba miyoini mana ngangli sakliba matawdu obada sauningna khumai tharik mahaksu ibungo mukta thengsilaklaba matam asida मेगी चा इसिंग चाबगी मतमसु इबुंगोदी अमता खंगबिद्रबा मालेदो अदुगने आइना कयारकसु हाइरे आइदि नुमितपु हेक ताख्रबा ममख्रबदी आइ हिदाक योंदे हाइदना मसिदे इबुंगोना हंजन हंजन लाक्तुना आइगी सुमांगदा लेपलबसे मसि इबुंगोना आइसिबु थवै उसितबा माली इबुंगो नंग असिगिदि यौरो आइ अमुकसु हाइरिबसिनि यु योंदुना इमुंग पुबि यु योंबि ओइजरबसु अमा मथेंगबददी आइ कैदौंगैदने हिदाक योंदे हाइदना हेराइने इनेगी सिदि आइबु इकाइबा पीबगी वांगांग अमा याउरी मम्मगा कैदौरे हाबनो इसागी इरलनि सेना लेजगे हाबनि मसिदा वामा ngangnebagi mathau taadeda daraka taade mukta aingondabu kanana kari tawdurige fajana hairinge sida ine ok puthopiro aisu sat hanjagrage yaw ngangnagumjije se inegi selduse ibungo mukta nang aina haribase bapta bidraba mali seldo amukta losin biyo adugo yam thuna thopikro ha taliba kaidudini ha talibaneba talak aduda mama na mila e haiduna thokraga jangakta bida launabagi makhol adu tabada chakcha aduna lehoba machin mopa ani do mangol da punna thogla ami ima kedauna rage asukana kana ngangnari sibo thangnaba lekai minaga loina tabadare ngan thoida hainadaba mikyeng kyengduna nokrem haigemna duna hairi mukta mana lakliba asisu thawaina ngan thoi mabu unabani laikai gi phattabada mapa leitraba mukta mana ngan thoi gi masak matau phajabasi ubada kalak mi hoduna apamba phawbani ichandi namidang dana hena phajaina natinga sai khai kai leiruge nang hoina kop thulokba yadro ariyambada nama hanu shoin thulokdana kai sharesa he mukta haiba lamlakta leiba yongmu ya thi thang manba kayuna ngangido ha nai khaijo sitiro chalo yam thuna chalo aina ngasi sauradi nangne tumna lepan ngamdribana khongdo amu hena ngamdana ba loina thudektingai da chalo raisine is heroni go yang gize he gang nap thi tha ai sin na bai oi dunine I bai ko ne adu gumba be bar yaw da du sidi karigi bai masidi halagada migi mayam sida laga sushi thawoidaba leiramono asi haiduna mangol-dagi chenthagi tawi mawpagi matawaduda makhut phaduna yalaga as yungawbasiga amta manongnuse tapthausi amta numidang sida migi mamangda yam phajadiba legai watha oiraniba muktada mo ansinduna aduga nita mukta mise khara su usit patamsi aigi sumang asda lepaga ngamme matagum haining ngangning kusi tawbiribado ngasigidi aina ngakpirabani matung amuka asmna tawrabadi laikai taktuna warak hangadabani khang yawbira yare
Ikai khangdaba namaido yengningde yamna. Lao ima ibungo lao imungda jangase. Asi haiduna mama amadi maupabu imungda pusinduna punna changminaki. Uish Nganthoi sauraju nungshine. Halle ai halle hayeng amuk lage. Somdana imungdani. Kaidabi khamdorino mama ai thubai toroga mi usitaba mama ngairene mi gi yumsida laga ai am sauningida. Ibungo to angawa makhoiga manaba haunade. Isa singna haibasu haibani. Ima yu yonbase to oke. Mina sumna isada usitana haibase ima khangduna leiba ngamde. Masigi mukta haibasina laklibasisu karigino haiba ima khangi. Laita lairabagi ngamnaba hotnabada aina lawkhiba phirepse ima to oge khale. Hayengdagidi ai yu yonba toklage. Ima kaisu ka hena khanjilunuse. Phana ba maraina laksasani. Hoi yu yonbagi thabak asidi tokluse. Bungonasu thabak ama yawo chakani haire. Haujikti nasa sing chauraklabanina imagi awaba loina phaladawni. Ima wahallaroidawni. Asigi amu wakhal khanjinduna leiranuse. Asumna matam kharagi matawni. Ngasidi hemba amadi nganthoi makhoi anido unarami. Kaigino banana nahankhei aina amukta unasi na mi khudingi pau chenbugu sungya yadiruba. Nui lekai sida isa handak matangdi phajana charaban. Pukri da nga chabadagi hendobane haba. Aina haidudi matam kharandi unagigum sena. Ta hembana ngaingamjadabagi thokpa natro. Aidi hana haijakraduni. Khangde nungsibasibu aitana nungsiraba kain. Aina kharadi helaba male nangbu khanjabase. Is adudi hainoda. Aisa ta hembabu yamnadi nungsijai. Nungsibagi wadi aingondagi nana kaisu hengadaba leiti. Aduda asi hairaga makhata bangamda tumina leisali. Matawdida hembana. Aduda kedoraba. Ha kedorageba. Atopa amoina amu yengninga iraba. Adugi nateba. Nasin nare kengadoba. Aina mangda phawba khaludaba wado hairaga aiba nunga handanaba sinbino. Hoise aisu khangida. Nataw yengena aina fagidawani. Yarise asigi wong sukthadana. Adu ngaikho. Kaigino nang handa aiga unasisu yade. Aduga unarasu sukthaduna tale. Kaidabu yarogeba aingonda hayuse. Kashu tawdeda. Aibu kaidawrage. Nasinthino. Nang kaidawrageba. Nasaga ngamdabra. Natraga nupana ise nang lire yumda leba yare kaina tanthorabra. As taningdeda. Phagini kainaga kashu nokningdeko. Adu ta hemba hoigi ima hoi itay ma hoina aibu pamde hai habado. Nangonda su adum aigi marumgi chaibi habado. Aisu tai nahalai ko yum thangnabagi inamada kaithelda hairi hai. Aina ta hemba bu phabikre. Makhoina haiba ngangba amata lawdi hai haiduna. Aduna ta hemba ibani ngalinge asida lapthokna haurasi. Ngasaidagi ingauta ngauna irang langna ngangjaramba hembado. Nganthoi na hairikliba wari mayam aduda tumina tapna hairi. Nganthoi aisi kai haigadabanu khangtri. Aisi nangini haibada matik yamna chadra. Ima hoina phana nganglasu ai kaisu khante. Adubu nangi nachindagi irai laina lapnarase haiba wahi hairikpasidi ai thawai yam nungaite. Asukuina khangnarapase aina da nangbu hena khanjaba henmani haibase ai ngasida khangi. Mathai wazana kapli tawna hairi nupi masu nupa magi mataw ubada adumaina khangano ta hemba. Aisu ta hemba bu yam nuksi. Pahawdu tabada ai kai haigadabano khanpham khangdabadagi haibane. Aisu nungairamgani khanbro. Pumnamakse aina lairabi Yonbigi Macha Nupi thokpa ngaktani. Aigi laibakine. Nupi magi matawda themjinbirai amu. Yarise asigi bomu kaptana moin haining bhaijasano ngangjasano. Yanagadawba nungsinagadawa ibanina yanaradi yaraba natro. Aduga nangi haukraba imungi wa puthok-puthoktuna ngangbado mathangdi tawano. Aina hanasu haikrabadune nangna kanagi macha oiningbo oisano. Aina nungsibadi nangne. Nang haibasidagi ai ahenba amata pamte. Aduna mari leinadaba nangi imungi phibam puthoktuna matungde aingonda haiganuko. Farese lao
इसिंदु सोगा युमदा चंख्रो नमिसे थेंजले इमा होइन हलक्ट्रेना हाइनरम बतारे सोमदना ममा इबिमा बिलासिनी मादी माना पाइबा याखिद्रे मचाबु उबो खुदिंग ngang चैबदना मागी मथौ ओइरबनी मरक्सिदा ममाव इबेमा थरोना मैथक्तगी हाइदुना ममागी असाउबा अदो हेना मथoi हापली नमिदांगी चाक चानबा मतमनी अतोंबा नंग इमाना हाइबसे सुलौ हेक लौदबनेबा यंगोय अइदि हाइजरिसिनी अइना पामदबा यादबदी याद्रे अदुनने अइ नंगी नुपी यंगबा चलुरबनी नंग अइना हाइबसे लौदबा यारोइको अस इमा अयम तानिंगदेको चाकसिंग हक्ते इंगना चाके अदुगा कदाइदगी नुपीनो अइदि इसागी नुपीदी इसाना थिजगनी इमान थिबदो अइ पामदे अइगिसु खंगजबी लेजे अदुना इमा होइ सबजसनी हो नंगना खंगनरिबा नुपीदो पामदबको अदुना बुनी अइना नुपी हाइबा चलिबसे कयारक हाइख्रे अइदि नंगना खंगनरिबा नुपी मचादो पामदे हाइदना ममा लुख्राबी यु योनबिदुगी मचादो अइदि सुपाम पामदे इमौनि काइनगा लौबा ngamजरेको अइदि इमा फनसु हनोइरे वखंदु खरसु फन खनबा तमु कइदोरगे मीगी इमुंगी हिंगबा ngamnabo hotnajaba sinfam aduda adu hangna fatanasu lobigano aduga imado lukhrabी ओइजरबसु यु योनजरसु लेकाय अदुदा अकाइबा अमता तौदबने हौजिकसु इमागुंबी मथौली दबी मयामना मिवा ngangbada मीगी इमुंग पुजरिबदो यु योनबगा लोइना तोख्रबने अदुना मा यु योनबगी मचा ओइद्रे इमाना यु योनबगी मचा मचा हाइदुना वांगांग खुदिंग चैरिबदो मतुंगदि पनबिरनो अदुगा अमना अमुकसु हाइसिनि अइगी नुपीदी अइ इसाना थिजगनी हयेंग नुपीदो लेमिनदोइसे अइगनी इमागा नते अदुना अइगी अपांबा तौगनी असी हाइदुना चारमलिबा चाकतो लोइसेंदा मखुद हामदुना थोखिरमी मचागी मतौ अदुदा ममा इबेमदुदी साउंड हायवी मसी कयादनो येंगुने मसे कयादनोबा मसे इमासिना ngangiसे मागी फनबनेदि खंद्रदना अइगी चिंथक्ता अरंगना खुमगा थोख्रेबसे मसे अइ याम साउनिंगिदा अइ मपुरेबुदा अमु अनसिंदुना नंगसुने मपानी हाइबगी करि कानरिगे नाचासिना अइगी चिंथक्ता खुमदना nganglamaga चटख्रिबसे चैगी हाइदि हाइद्रदना चाकतो सोम चादना लैनेबा हयेंग यु योनबिदुगी मचादो पुसिलक्लबदिने अइदा नति येसोक्तरिबसे इमुंग असे पुन्ना लैकाय मिमांग असिदा इकाय फिरु खुमनी हाइबदी खंगदबने मागी नपीना मंगोंदा थोक ओनसिन हाइरकपदुदा खुमला इमंगीदो करिनोनि नंगना एंगोंदा अमु थोक ओनसिलक्लिबसिबो मसिदीबा अदो ममा हाइसु हाइबनी अइदि नसानुपाना हाइरमलिबसिददी अरानबा अमा फावबबो यावबा तादेने अदुगा ममादुसु यु योनद्रे तोख्रे हाइरमलिबदुदी योलसु कैदवी हाइगेने हयेंग �ꯏꯈꯣꯏ ꯉꯥꯏꯁꯟ ꯀꯥꯗꯨ ꯑꯣꯏꯔꯀꯥꯟꯗ ꯀꯔꯤꯅꯣ ꯆꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯕꯤꯔꯒ ꯂꯣꯏꯔꯦꯗꯅ ꯑꯩꯅ ꯇꯥꯕꯗꯁꯨ ꯅꯨꯄꯤ ꯃꯆꯥꯗꯣ ꯐꯅ ꯐꯩ ꯍꯥꯏꯅ ꯇꯥꯏꯗ ꯃꯣꯏꯒꯤ ꯂꯩꯀꯥꯏꯗ ꯑꯩꯒꯤ ꯏꯇꯥꯎ ꯑꯃ ꯂꯩꯕꯗꯣ ꯃꯗꯨꯅꯁꯨ ꯍꯥꯏꯔꯛꯈ꯭ꯔꯕꯅꯤ ꯏꯇꯥꯎ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯐꯗꯧꯔꯦ ꯅꯃꯧ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯏꯪ ꯇꯞꯄꯤ ꯑꯃ ꯐꯪꯗꯧꯔꯦ ꯍꯥꯏꯗꯅ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯃꯤꯒꯤ ꯃꯤ ꯆꯞ ꯃꯥꯟꯅꯩ ꯃꯁꯥ ꯐꯔꯒ ꯂꯣꯏꯔꯦ ꯃꯧ ꯑꯃꯒꯤ ꯂꯝꯆꯠ ꯆꯠꯄ ꯏꯃꯨꯡ ꯆꯤꯀꯣꯟ ꯅꯥꯀꯣꯟꯅ ꯀꯣꯏꯕ ꯍꯥꯏꯕꯗꯨꯅꯤꯀꯣ ꯃꯔꯨꯗꯤ ममा नंग वखल ताउको अइदि वा यमना ngangningdeko नंग भाप ताउ हारिबसिनि हो करिनो नसा से खर ngang sak ताउ हाइरगा एंगोंदा मु भाप ताउ काइनगा ओनसिलक्लिबसिबो इस अदुगा ngaisen का काइना हो बिलासिनी आइना लेरिंगाय ददिने मदुमदि ओइथोक्त्रबा याम साउनिंगिदा अइदि मपासु मसासु सब माने लोइना ngaura माले मदुगी यु योनबिदुगी मम्मा मसादुदा इमा तोसे साक्से हानमता साखिसे अदुगा कइनो हाइबदो कोन फनबा खनरसि मान हेक्ता पंगतौ तोबा यापोंते अखोइसु अखोइगी ngamnaba कोक तौरगा लोइरे कइनो अदुगी सरुपदिने थबक लोइसिलगा वखन थादसे करिना फनेगेदो मागी नुपीगी वादुदा तमिन चाक चादुना लेरंबा इबोहन्ना हाय नुपी नंगसु याम हाइबा सागनुको नबुकदो फतबा मयाम पुथोंनरगने इमुंग काइनबगा सिरकनुको अइनने नपाम यौनबा थिंदजनी कइनोदा मखोइ नुपा अइना करी फतनबा हाइरगे हो पुक्चेलदो अइना चप चाना खंगबा इमानबानिना तौरकदौरिबा तानागदौरिबदो अफबदी ओयरे खंगबा नंगसुनि इना खुनबा इमुंग ओइबगी इखोइ इमाना पामना लुना तौबिबे वानी लाइरबगा ओइरमदि नहाना इखोइ हेमबगी नुपीदा पामदि सुमाइनने नंगोंदनबो हेना पामोइदोरिनि मचागी वादुदा साउना हाइरे तानिंगदेदा सौबा मैथक्दगी हाइरकनु ngasi nangonda oina loina tainarakanikko
ꯍꯣ ꯑꯩꯒꯤ ꯏꯃꯧ ꯑꯍꯟꯗꯤ ꯁꯅꯥꯅꯤ ꯁꯅꯥ ꯃꯅꯦꯝ ꯑꯩꯅꯅꯦ ꯄꯥꯝꯖꯈ꯭ꯔꯕ ꯋꯥꯈꯜꯂꯣꯟꯒꯁꯤꯅ ꯆꯥꯟꯅꯖꯈ꯭ꯔꯕ ꯆꯠꯂꯣ ꯆꯠꯂꯣ ꯆꯥꯛꯇꯣ ꯈꯔ ꯆꯥꯔꯗꯤꯅꯦ ꯌꯥꯔꯦ ꯁꯤꯔꯔꯣꯏ ꯍꯧꯒꯠꯂꯨ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯑꯣ ꯐꯩꯌꯦ ꯐꯩꯌꯦ ꯅꯨꯡꯁꯤꯅꯔꯤꯉꯩ ꯅꯨꯡꯁꯤꯅꯕꯤꯌꯨ ꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤꯗꯤ ꯍꯌꯦꯡ ꯌꯥꯅꯗ꯭ꯔꯒ ꯑꯗꯨꯒꯤ ꯃꯤꯆꯪ ꯆꯪꯉꯤ ꯑꯗꯥꯒꯤ ꯃꯤꯆꯪ ꯆꯪꯉꯤ ꯒꯥꯗꯤ ꯇꯧꯕꯤꯔꯒꯅꯨ ꯅꯨꯡꯁꯤꯅꯕꯤꯌꯨ ꯅꯨꯡꯁꯤꯅꯕꯤꯌꯨ ꯆꯥꯟꯅꯖꯕꯤ ꯅꯅꯤ ꯅꯃꯧ ꯀꯔꯤ ꯀꯔꯤꯅꯣ ꯇꯥꯟꯅꯕꯤꯍꯧꯔꯣ ꯑꯩꯈꯣꯏꯗꯤ ꯊꯣꯛꯆꯔꯦ ꯀꯨꯝꯍꯩꯗ ꯑꯣꯏꯅ ꯌꯦꯡꯖꯔꯒꯦ ꯑꯁꯤ ꯍꯥꯏꯗꯅ ꯃꯥꯁꯨ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯊꯣꯛꯈ꯭ꯔꯤꯕ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯕꯤꯂꯥꯁꯤꯅꯤꯅ ꯁꯛꯇꯥ ꯑꯁꯤꯒ ꯃꯈꯣꯏ ꯃꯄꯥ ꯃꯆꯥ ꯆꯞ ꯃꯥꯟꯅꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯦ ꯍꯥꯏꯕꯗ ꯑꯩ ꯂꯧꯕ ꯑꯃꯠꯇ ꯌꯥꯎꯗꯕꯅꯤ ꯃꯄꯥꯁꯦ ꯂꯧꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯗꯅ ꯆꯥꯛ ꯌꯥꯝ ꯆꯥꯕ ꯕꯨꯗꯨ ꯉꯥꯛꯇꯅꯤ ꯑꯣꯏꯖ ꯑꯣꯏꯊꯛ ꯑꯃꯇ ꯈꯪꯗ꯭ꯔꯕ ꯃꯃꯧꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯅꯠꯇꯦ ꯏꯕꯦꯝꯃ ꯀꯝꯗꯧꯁꯤ ꯍꯥꯏꯕꯅꯣ ꯑꯩꯗꯣ ꯃꯤꯃꯥꯡꯗ ꯆꯣꯞꯄ ꯇꯥꯔꯤꯕ꯭ꯔꯕ ꯑꯩꯗꯤꯅꯦ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯂꯕꯗꯤꯅꯦ ꯑꯩꯗꯤ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯏꯃꯥ ꯑꯩꯅ ꯁꯨꯝ ꯈꯟꯕ ꯑꯃꯗꯤ ꯂꯩꯌꯦ ꯀꯔꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯈꯜꯂꯤꯅ ꯐꯒꯗꯕ ꯑꯣꯏꯔꯕꯗꯤ ꯁꯠ ꯍꯥꯏꯔꯛꯑꯣꯅꯦ ꯅꯪꯕꯣ 이반이나 칼링의 닝링의다 아마도나 부실럭러버디네 미망대 이마디 짱시 시리네 이마 숨더러시 이코이 햄바다 하이바다디 톡드러버니나 이마는 누피두다 오이나 마마오기 와도 마카 따락징의 넉패떠우나 오오오 야래 이마 캉이 시드니네 아이네 아이기 이마우디 사나니 하이리세야 아속 와칼 레이버시보 이마우다니 asumna mani mamau anido tungda kari thokani di khanda ngai haki makhoi gi apamba thungna bagi wakhanda monda no ngai na leiri hauzik asuk chanana nungshina leiriba mani mamau ani asina kayam kuina bu nungshina leiba kanana khangani mathangi namini nongthelgi namit yung khalakpa matamduda migi sumangda lepladuna hekta leplau lauri bilasini do ho yum sibo mi leibi bro kana leige tadro loina sirabra khangdene mayumdaga leini khangdaba mira khangdeda kana hangbiba oirabano leiriba yumgi akoibado haife yengduna ibe mara nganthoi haibido hoi mani aini kai leirage ine tanja aduda imungdagi tharik adu tholaktuna bema kanano ni kaukhriba dubo kana oiramage leplamliba adu uraduna ise haigadra kana hangbiba oirabano somna ibema sigi mama oibirabra yamna phare punna hekta leibiramba wase koi thokpagi mathau tade ai sat hekta haijarak lage kai matangi oirabano adum hekta haibiyo ado churi makha da sum leptuna reire mathakta mangol asida hekta kakhatpiro aduga neta na haibiro ho ai noigi mangol asida phamba lakpa natte se aina haidoriba wase sidumne namana samun tasilu aise nangi nasanupi asina pungsum somduna phaduna koibiriba hembagi mamani ngasi aina hairamdoriba wase noi munna tasilu ibema leisabina bo aduk ikai khangnadabrane aina paw kaya amasu chenkhre nangsu khangamanina aina nangse kayagi matik pamde habdo mama tharikta mo osinduna adugane ibema hoisuna sase kharasu warakpiyu aigi izada haujindana lehenbiganu nupi kanana haujindana ne nupana hekta nupidugi manakta suru naiduna ngauduna leiba haunade aduna kharasu lemthokpa tambiyo kari kanaba natik napa sana boina khallu thik nembana thalamba pambigan arembada ne nakhwang tikna tokani aduga ne noise aina ne kari haini aigi yumgi khongham kon thangdoknanaba phawbada oheningdi haijariba bilasini magi ka henba wangang adada sauna khumai tharikna ise haigadra ise bema nangna aduk napal tawna ngangbiriba se lairabi aigi sangai asidane aduna wangangwa matamda khara su tindu yothaduna khanbiyo ise na aduk pambidaba adudi nasada haigadawni ise na lakpiriba se mafam onare ise su ise gi masado warakbiyo isa gi manakta amuk khana thabirakan aisu isa warakjage ise na gi isa pamdabagum aina su ise gi isa do hena pamjadre yare lengbiro yobiro makha tanragumsi nangi seibu taliba kaidum ho nana tandrabasune ai isa na irnai adum chasakhini noi gi sigumba yumsida yam leijaningri bilasini nate hakse khangabra asi hairamduna the leithoktuna migi mayum asida la aga kaya makhopong na nganglamliba tungda kari oini khanthada
ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯃꯥ ꯏꯕꯦꯝꯃ ꯄꯤꯂꯥꯁꯤꯅꯤꯅ ꯉꯥꯟꯊꯣꯏ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯉꯥꯡꯂꯝ ꯆꯩꯔꯝꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯥꯟꯊꯣꯏ ꯃꯍꯥꯛꯇꯤ ꯍꯦꯝꯕ ꯃꯥꯒ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯅꯁꯦ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ ꯃꯥꯕꯨ ꯎꯅꯤ ꯈꯟꯕꯗ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯐꯥꯎꯕ ꯊꯣꯛꯇꯕ ꯃꯇꯝ ꯀꯨꯏꯁꯤꯜꯂꯛꯂꯦ ꯃꯃꯥ ꯏꯕꯦꯝꯃ ꯊꯥꯔꯤꯛꯅꯁꯨ ꯃꯤꯅ ꯃꯌꯨꯝꯗ ꯂꯥꯛꯂꯒ ꯃꯈꯣꯏꯕꯨ ꯂꯥꯏꯔꯩ ꯍꯥꯏꯗꯨꯅ ꯉꯥꯡꯂꯝ ꯆꯩꯔꯝꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯆꯥꯗ ꯍꯦꯝꯕ ꯃꯍꯥꯛꯀ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ ꯃꯨꯕꯅ ꯑꯁ ꯏꯇꯥ ꯊꯥ ꯑꯃ ꯍꯥꯏꯖꯤꯜꯂꯛꯑꯃꯅꯤꯕꯣ ꯏꯕꯥꯅꯤꯅ ꯅꯣꯏ ꯉꯥꯟꯊꯣꯏ ꯂꯩꯀꯥꯏꯁꯤꯗ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯈꯪꯗꯈꯩ ꯅꯨꯡꯇꯤꯒꯤ ꯀꯣꯛꯇ ꯉꯥꯏꯔꯤꯕ ꯍꯪꯉꯣꯏ ꯉꯥꯆꯪꯅ ꯆꯥꯕꯒꯨꯝ ꯂꯩꯔꯤꯁꯤ ꯁꯤ ꯐꯥꯎꯕ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯦ ꯊꯣꯛꯂꯛꯄꯗꯤ ꯂꯥꯏꯔꯅ ꯃꯁꯛ ꯐꯥꯎꯕ ꯅꯣꯡꯃꯇ ꯎꯒꯦ ꯐꯪꯗꯦ ꯍꯥꯏꯋꯥꯅꯤ ꯑꯩꯗꯤ ꯆꯥꯛꯀ ꯂꯥꯝꯖꯜꯂꯦ ꯂꯥꯛꯑꯣ ꯍꯜꯂꯁꯦ ꯍꯧꯖꯤꯛꯀꯤꯗꯤ ꯍꯜꯂꯁꯦꯕ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯛꯑꯁꯦꯕ ꯅꯪꯅ ꯃꯔꯣꯜ ꯑꯃꯕ ꯊꯤꯕꯣꯡ ꯖꯥꯎꯏꯅꯩ ꯇꯧꯔꯗꯅ ꯁꯣꯝꯗꯅ ꯑꯩꯅ ꯊꯃꯣꯏꯒꯁꯦ ꯃꯩ ꯊꯛꯇꯅꯤ ꯂꯩꯔꯤꯁꯦ ꯅꯇꯥꯎꯒꯤ ꯑꯋꯥꯕꯒ ꯀꯔꯤꯃꯠꯇ ꯎꯕꯤꯕ ꯏꯃꯥꯟꯅꯕ ꯅꯠꯇꯦꯕ ꯅꯪ ꯏꯁ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯅꯪꯁꯨ ꯑꯩꯒꯗꯅꯤꯗ ꯅꯨꯡꯇꯤꯒꯤ ꯁꯤꯗ ꯂꯥꯛꯑꯒ ꯅꯇꯨ ꯁꯪꯃꯤꯟꯅꯔꯤꯁꯦ ꯑꯗꯨꯒ ꯑꯩꯕꯨ ꯄꯨꯛ ꯈꯔ ꯆꯥꯎꯋꯦꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯍꯣꯏ ꯌꯥꯔꯦ ꯑꯗꯨ ꯏꯇꯥ ꯉꯥꯟꯊꯣꯏꯁꯤꯕꯨ ꯀꯩꯅꯣ ꯃꯌꯨꯝꯗ ꯂꯩꯇ꯭ꯔꯖꯥꯠꯂꯣ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯁꯨꯡꯎ ꯎꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯃꯥ ꯑꯩꯉꯣꯟꯗ ꯍꯣꯏ ꯃꯥꯏꯁꯨ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯨꯃꯤꯟꯅ ꯆꯨꯞ ꯂꯩꯁꯤꯟꯈꯤꯕꯁꯤꯅꯦ ꯑꯩ ꯇꯧꯐꯝ ꯈꯪꯗꯦ ꯏꯇꯥ ꯍꯣꯏ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯅꯣꯏꯕꯥꯅꯤ ꯀꯩꯁꯨ ꯁꯥꯎꯅꯈꯤꯕꯁꯨ ꯂꯩꯇꯦ ꯍꯥꯏ ꯑꯗꯨꯒ ꯀꯩꯅꯣ ꯃꯥꯅ ꯇꯧꯈ꯭ꯔꯤꯁꯤꯕꯣ ꯃꯃꯥꯟꯅꯕꯤꯗ ꯄꯥꯎ ꯍꯥꯏꯔꯁꯨ ꯋꯥꯐꯝ ꯀꯩꯝꯇ ꯄꯤꯔꯛꯇꯦ ꯃꯥꯁꯨ ꯋꯥ ꯑꯃꯗꯤ ꯍꯥꯏꯗꯣꯔꯛꯐꯝ ꯊꯣꯛꯇ꯭ꯔꯣ ꯑꯩꯗꯤ ꯁꯨꯝ ꯆꯤꯡꯅ ꯈꯜꯂꯦꯗ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯑꯃꯨꯛ ꯀꯣꯏ ꯂꯩꯔꯝꯗꯅ ꯐꯥꯒꯤꯗꯒꯤ ꯏꯇꯥꯎ ꯅꯪ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯕꯣꯔꯥ ꯁꯦꯒꯥꯏꯕ ꯈꯨꯜ ꯂꯩꯍꯧꯅꯤꯀꯣ ꯑꯁ ꯇꯥꯅꯤꯡꯗꯦꯀꯣ ꯁꯣꯏ ꯁꯣꯏ ꯂꯥꯎꯕ ꯑꯗꯨꯒꯨꯝꯕ ꯋꯥꯊꯤꯗꯣ ꯉꯥꯡꯒꯅꯨꯕ ꯇꯟꯖꯥ ꯑꯗꯨꯗ ꯊꯕꯛ ꯆꯠꯂꯨꯕ ꯇꯣꯝꯊꯤꯟꯗꯣ ꯃꯈꯣꯏ ꯊꯣꯡꯒꯥꯜ ꯃꯌꯥꯗ ꯅꯨꯄꯥ ꯑꯅꯤꯈꯛꯅ ꯖꯨ ꯖꯨ ꯉꯥꯡꯅꯗꯨꯅ ꯃꯈꯣꯏꯔꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯕ ꯑꯗꯣ ꯃꯥꯅ ꯎꯔꯦ ꯃꯊꯃꯣꯏꯗ ꯈꯜꯂꯤ ꯇꯣꯝꯊꯤꯟ ꯃꯁꯤꯒꯤ ꯍꯦꯝꯕ ꯍꯥꯏꯕ ꯃꯨꯀꯥꯊꯤꯁꯦ ꯑꯃꯨꯛ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯁꯤꯗ ꯃꯥꯅ ꯁꯥꯟꯇꯤ ꯇꯥꯔꯤꯁꯦ ꯀꯨꯏꯁꯤꯜꯂꯛꯑꯕꯅꯤ ꯏꯆꯦꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯗꯤ ꯃꯥ ꯀꯣꯛꯇꯣꯛꯄ ꯀꯩꯗꯧꯒꯦꯕ ꯉꯁꯤꯅꯦ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯇꯞ ꯇꯥꯒꯦ ꯐꯨꯊꯔ ꯊꯝꯃꯝꯗꯣꯏꯅꯤꯌꯣ ꯈꯨꯠꯀꯁꯦ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯤꯗꯩ ꯇꯣꯝꯊꯤꯟ ꯃꯥꯗꯤ ꯍꯦꯝꯕꯒꯤ ꯃꯃꯥꯅ ꯂꯥꯛꯇꯨꯅ ꯉꯥꯡꯂꯝꯃꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯖꯕ ꯅꯠꯇꯦ ꯃꯆꯦꯒ ꯃꯃꯥꯒꯅ ꯃꯉꯣꯟꯗ ꯇꯝꯊꯣꯛꯇꯦ ꯃꯗꯨꯕꯨ ꯈꯪꯂꯝꯂꯕꯗꯤ ꯅꯍꯥꯟꯅ ꯍꯦꯝꯕ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯇꯧꯔꯤꯕꯁꯤ ꯐꯨꯔꯨꯗꯨꯅ ꯋꯥꯊꯣꯛ ꯑꯣꯏꯅꯔꯝꯕ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯈꯪꯖꯗꯕꯅꯤꯅ ꯃꯆꯦꯅ ꯃꯥꯕꯨ ꯌꯥꯗ꯭ꯔꯦ ꯁꯥꯎꯅꯈ꯭ꯔꯦ ꯃꯤꯒꯤ ꯃꯆꯥꯗ ꯀꯔꯤꯁꯨ ꯇꯧꯔꯨꯅꯨ ꯇꯜꯂꯒ ꯇꯣꯛꯆꯈꯤꯅꯤ ꯍꯥꯏꯕꯗꯨꯒꯤ ꯀꯔꯤꯁꯨ ꯇꯧꯗꯨꯅ ꯂꯩꯔꯛꯄꯅꯤ ꯂꯦꯞꯂꯤꯕ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯗ ꯉꯁꯤꯗꯤ ꯍꯜꯂꯝꯗ꯭ꯔꯤꯅ ꯁꯥꯟꯇ꯭ꯔꯤ ꯇꯥꯕꯒꯤ ꯃꯃꯜꯗꯤ ꯀꯝꯗꯧꯕ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕꯅꯤꯅ ꯃꯇꯝ ꯆꯥꯅ ꯄꯤꯕ ꯉꯝꯃꯣꯏꯗꯧꯔꯤ ꯏꯌꯥꯝꯕ ꯍꯣꯏꯅ ꯁꯨꯝ ꯂꯦꯝꯅ ꯊꯣꯡꯒꯥꯜ ꯑꯁꯤ ꯉꯥꯛꯂꯒ ꯂꯩꯕꯁꯦ ꯅꯅꯥꯎ ꯀꯌꯥ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ ꯑꯗꯨꯅ ꯅꯅꯥꯎ ꯅꯣꯡꯃ ꯁꯤꯡꯉꯩꯕꯥꯛꯂꯥ ꯋꯥꯀꯣꯛꯂꯥ ꯊꯧꯒꯜ ꯇꯧꯖꯔꯒꯦꯅꯤ ꯍꯥ ꯁꯛꯇꯥꯁꯤꯡꯁꯤꯒ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯩꯅ ꯌꯦꯡꯗꯨꯅ ꯆꯪꯈꯤꯔꯝꯃꯤ ꯃꯨꯕꯅ ꯏꯁ ꯈꯣꯟꯗꯥꯁꯤꯗꯤ ꯑꯁꯤꯅ ꯃꯧꯄꯥꯗꯨ ꯅꯠꯇ꯭ꯔꯣ ꯈꯣꯟꯗꯥꯗꯤ ꯍꯥꯎꯗ꯭ꯔꯦ ꯁꯤꯁꯨ ꯃꯁꯥꯁꯦ ꯈꯔ ꯐꯔꯦꯅ ꯎꯁꯤꯠꯇ꯭ꯔꯤꯅꯦꯕ ꯑꯗꯣ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯕꯥꯅꯤ ꯃꯁꯤꯒꯤ ꯃꯧꯄꯥꯁꯦ ꯃꯀꯣꯛꯁꯨ ꯈꯔ ꯆꯥꯛꯂꯤ ꯇꯧꯏꯗ ꯊꯥꯏꯅ ꯃꯆꯦ ꯂꯨꯝꯕ ꯂꯥꯛꯄ ꯃꯌꯥꯝꯗꯣ ꯃꯥꯅ ꯇꯥꯟꯅꯗꯅ ꯃꯌꯥꯅ ꯆꯤꯈꯥꯏ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯅꯕꯅꯤ ꯏꯕꯥꯅꯤꯁꯦ ꯃꯤꯒꯤ ꯊꯣꯡꯒꯥꯜꯁꯤꯗ ꯁꯨꯝ ꯂꯩꯕꯒꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏꯅꯤꯁꯨ ꯁꯨꯝ ꯇꯣꯏꯅ ꯂꯩꯈꯠꯂꯛꯄꯁꯤꯗ ꯁꯥꯎꯅꯤꯡꯗꯨꯅ ꯍꯥꯏꯖꯔꯤꯅꯤꯗ ꯂꯥꯛꯑꯣ ꯅꯪ ꯆꯥꯛ ꯂꯥꯝꯃꯦꯗꯥꯏꯅꯦ ꯍꯧꯖꯤꯛꯀꯤꯗꯤ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯑꯗꯣ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯑꯁꯦꯡꯕ꯭ꯔꯥ ꯁꯦꯡꯗꯕ꯭ꯔꯗꯤ ꯈꯪꯗꯦ ꯑꯩꯅ ꯁꯨꯝ ꯇꯥꯍꯧꯕꯅꯤ ꯅꯣꯡꯃ ꯀꯩꯅꯣ ꯅꯪꯅ ꯑꯃꯨꯛ ꯇꯥꯍꯧꯔꯤꯁꯤꯅ ꯅꯪ ꯈꯪꯂꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯗꯤ ꯈꯪꯗꯦ ꯑꯩꯅ ꯍꯥꯏꯗꯧꯔꯤꯁꯦ ꯑꯗꯣ ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ ꯑꯩꯁꯨ ꯁꯨꯝ ꯆꯤꯡꯅꯔꯛꯑꯕ ꯅꯣꯏ ꯉꯥꯟꯊꯣꯏꯅꯒ ꯅꯪꯒ ꯎꯅꯁꯦ ꯁꯨꯡꯌꯥ ꯌꯥꯗꯕ ꯃꯌꯨꯝꯗꯒꯤꯐꯥꯎ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯈꯤꯗꯕꯁꯤꯗ ꯀꯩꯅꯣ ꯍꯥꯏꯁꯦ ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯅꯣꯏ ꯏꯅꯦꯅ ꯅꯣꯡꯃ ꯉꯥꯟꯊꯣꯏ ꯍꯣꯏꯗ ꯆꯠꯂꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯤ ꯃꯃꯥ ꯃꯆꯥꯗꯨꯗ ꯊꯤꯅ ꯆꯩꯔꯝꯃꯦ ꯍꯥꯏꯅꯦ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯗꯕꯒ ꯌꯥꯝ ꯍꯥꯏꯔꯝꯃꯦ ꯍꯥꯏ ꯑꯗꯩ ꯀꯔꯤꯅꯣ ꯅꯣꯏ ꯏꯃꯨꯡꯒꯤ ꯈꯣꯡꯍꯥꯝ ꯀꯣꯟ ꯊꯥꯡꯗꯣꯛꯅꯕ ꯐꯥꯎꯕ ꯑꯣꯏꯅꯤꯡꯗꯦ ꯀꯥꯏꯅꯒ ꯍꯥꯏꯔꯝꯃꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗ ꯃꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯤ ꯅꯨꯄꯤ ꯑꯃꯅ ꯇꯥꯍꯧꯔꯕꯖꯥꯠꯅꯤ ꯃꯤꯒꯤ ꯃꯆꯤꯟ ꯑꯁꯤꯗꯤ ꯃꯦꯟꯕ ꯉꯝꯗꯦꯗꯅ ꯑꯗꯨꯒꯤ ꯁꯨꯝ ꯑꯣꯏꯔꯝꯒꯗꯧꯕ ꯃꯥꯜꯂꯛꯑꯕ ꯑꯩꯁꯨ ꯁꯨꯝ ꯃꯇꯥꯎꯒꯤ ꯋꯥ ꯑꯗꯨꯗ ꯍꯦꯟꯕ ꯃꯍꯥꯛꯇꯤ ꯃꯃꯥꯅ ꯇꯧꯔꯝꯂꯤꯕ ꯑꯁꯤ ꯈꯟꯕꯗ ꯁꯥꯎꯅꯤꯡꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯤ ꯁꯨꯈꯪ ꯈꯪꯗꯕ ꯑꯁꯦꯡꯕꯅꯤ ꯏꯗꯥ ꯅꯪꯅ ꯍꯥꯟꯅ ꯍꯥꯏꯔꯛꯎ ꯌꯥꯗ꯭ꯔꯣ ꯑꯁ ꯉꯥꯟꯊꯣꯏꯅ ꯑꯩꯕꯨ ꯀꯌꯥꯝ ꯋꯥꯔꯧꯔꯝꯒꯅꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯁꯤ ꯌꯧꯅ ꯐꯠꯇꯕ ꯑꯣꯏꯔꯦꯀꯣ ꯂꯥꯛꯑꯣ ꯏꯗꯥ ꯍꯜꯂꯁꯤ ꯌꯨꯝꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯒꯝ ꯆꯠꯄ ꯍꯧꯈꯤ ꯃꯇꯥꯎꯒꯤ ꯃꯇꯧꯗꯨꯗ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯏꯗꯥ ꯁꯣꯔꯤ ꯑꯁ ꯑꯩꯗꯤ ꯀꯔꯤ ꯅꯨꯡꯒꯤ ꯍꯥꯏꯖꯔꯨꯕꯅꯣ ꯑꯃꯨꯛ ꯈꯠꯅꯗꯅꯀꯣ
ꯁꯨꯝꯃꯤꯅ ꯍꯥꯏꯅꯕꯗꯣ ꯍꯥꯏꯔꯨꯕꯅꯦꯕ ꯑꯩꯗꯤꯕ ꯑꯁ ꯉꯥꯏꯈꯣꯅꯦ ꯆꯠꯃꯤꯟꯅꯁꯦ ꯇꯞꯅ ꯆꯠꯂꯣꯃꯦ ꯑꯁ ꯑꯩꯗꯤꯕ ꯃꯁꯤ ꯃꯥꯒꯤ ꯑꯉꯥꯎꯕꯁꯤꯡꯗꯣ ꯍꯧꯔꯨꯗꯅ ꯑꯁ ꯁꯥꯔꯥꯟ ꯁꯥꯟꯅꯕ ꯇꯥꯔꯦꯕ ꯅꯆꯤꯟꯗꯣ ꯌꯥꯎꯈꯣꯗꯅ ꯃꯨꯕ ꯅꯪꯁꯨ ꯑꯗꯨ ꯍꯥꯏꯖꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯥꯎꯕꯨ ꯆꯦꯟꯆꯠ ꯇꯧꯅ ꯇꯥꯟꯅꯈꯤ ꯁꯣꯝꯗꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯍꯦꯝꯕ ꯃꯥꯗꯤ ꯂꯥꯟꯍꯧꯔꯦ ꯀꯔꯤꯅꯣ ꯃꯤꯌꯥ ꯅꯪꯅ ꯆꯠꯈꯩ ꯆꯠꯂꯨꯔꯒ ꯏꯃꯨꯡ ꯑꯁꯤꯗ ꯑꯔꯩ ꯑꯔꯩꯕ ꯄꯣꯠꯀ ꯂꯣꯏꯅ ꯂꯪꯈꯥꯏꯔꯤꯕꯁꯤꯕꯨ ꯍꯥ ꯇꯧꯅꯨ ꯉꯁꯤ ꯅꯪ ꯅꯄꯥ ꯇꯥꯛꯂꯒꯅꯦ ꯗꯝ ꯐꯨꯊꯍꯟꯁꯅꯤꯍꯦ ꯅꯪ ꯑꯩꯅ ꯂꯨꯅ ꯇꯧꯕꯁꯤꯗꯅꯦ ꯅꯪ ꯅꯥꯎ ꯌꯥꯝ ꯆꯥꯎꯔꯦ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯉꯛꯀꯅꯨ ꯏꯃꯥꯅꯦ ꯍꯥꯏꯕꯗ ꯏꯀꯥꯏꯖꯩ ꯑꯗꯨꯛ ꯊꯃꯣꯏ ꯄꯤꯛꯄ ꯅꯪꯕꯨ ꯃꯤꯔꯣ ꯍꯥꯏ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯍꯥ ꯀꯩꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯉꯥꯡꯗ ꯉꯥꯡꯗꯅ ꯑꯩꯅ ꯀꯩꯗꯧꯔꯦ ꯍꯥ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯆꯠꯈꯩ ꯆꯠꯂꯨꯔꯒ ꯉꯥꯡ ꯁꯛꯏꯕ ꯃꯌꯥꯝꯗꯣ ꯅꯆꯤꯟꯗꯣ ꯊꯨꯒꯥꯏꯌꯨ ꯍꯥꯏꯕ꯭ꯔꯣ ꯊꯨꯒꯥꯏꯔꯣ ꯑꯗꯨꯒ ꯏꯃꯥꯒꯤ ꯋꯥꯔꯛꯄ ꯉꯝꯗꯕ ꯅꯆꯤꯟꯗꯨꯁꯨ ꯑꯩꯅ ꯑꯃꯨꯛ ꯊꯨꯒꯥꯏꯒꯦ ꯃꯁꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯃꯃꯥ ꯃꯆꯥꯅ ꯂꯥꯎꯅꯔꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣꯅꯦ ꯅꯣꯏ ꯅꯃꯥ ꯅꯆꯥꯅ ꯉꯁꯥꯏꯗꯒꯤ ꯂꯥꯎꯅꯔꯤꯕꯗꯨꯕꯣ ꯑꯇꯣꯝꯕ ꯅꯪꯁꯨ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯀꯩꯅꯣ ꯅꯪꯅ ꯍꯟꯖꯤꯜꯂꯒ ꯇꯧꯔꯤꯕꯁꯦ ꯍꯥ ꯇꯧꯅꯨ ꯏꯟꯊꯤꯅ ꯍꯥꯏꯅꯧ ꯑꯩ ꯁꯥꯎꯍꯜꯂꯛꯀꯅꯨꯀꯣ ꯃꯊꯃꯣꯏ ꯆꯥꯛꯅ ꯀꯞꯂꯤ ꯍꯥꯏꯔꯛꯏ ꯕꯥꯕꯥ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯤꯅꯤ ꯃꯥꯁꯦ ꯑꯩꯒꯤ ꯏꯃꯥꯅꯤ ꯍꯥꯏꯕꯗ ꯃꯥꯒꯤ ꯂꯝꯆꯠꯁꯦ ꯑꯩ ꯇꯨꯀꯠꯆꯩ ꯍꯥꯏꯅꯤꯡꯗꯤꯌꯦ ꯍꯣꯏ ꯅꯆꯤꯟꯗꯣ ꯊꯨꯒꯥꯏꯌꯨꯔꯦ ꯅꯪ ꯍꯥ ꯑꯩꯒꯤ ꯂꯝꯆꯠꯅ ꯀꯩꯗꯧꯔꯕ ꯏꯁ ꯃꯁꯤ ꯉꯥꯏꯈꯣ ꯀꯔꯤꯅꯣ ꯅꯪꯅ ꯅꯃꯥꯗ ꯑꯗꯨꯝ ꯍꯥꯏꯔꯤꯕꯗꯤ ꯍꯥ ꯀꯩꯗꯧꯔꯒꯦ ꯅꯪꯒꯤ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯔꯕꯒꯦ ꯅꯃꯥꯅ ꯀꯩꯗꯧꯔꯝꯃꯒꯦ ꯍꯥꯏꯌꯨꯅꯦ ꯏꯄꯥꯗ ꯍꯦꯝꯕ ꯃꯄꯥꯗ ꯉꯁꯥꯏ ꯃꯇꯥꯎꯅ ꯇꯝꯂꯛꯄ ꯋꯥꯔꯣꯜ ꯄꯨꯝꯕ ꯂꯣꯏꯅ ꯃꯄꯥꯗ ꯇꯝꯂꯝꯃꯤ ꯑꯗꯨꯒ ꯊꯃꯣꯏ ꯆꯥꯛꯅ ꯍꯥꯏꯔꯛꯏ ꯃꯤ ꯃꯔꯛꯇ ꯑꯁꯨꯛ ꯈꯦꯠꯅꯕ ꯊꯝꯕ ꯏꯃꯥꯅ ꯄꯥꯝꯗꯕ ꯅꯨꯄꯤꯗꯣ ꯅꯆꯥꯒꯤꯗꯤ ꯊꯋꯥꯏꯅꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯩ ꯑꯣꯏꯒꯦ ꯈꯜꯂꯤꯕ ꯏꯃꯥꯅ ꯃꯤꯒꯤ ꯃꯆꯥꯗꯨꯗ ꯑꯗꯨꯛ ꯊꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯍꯥꯏꯔꯨꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯈꯣꯡꯍꯥꯝ ꯀꯣꯟ ꯐꯥꯎꯕ ꯊꯥꯡꯇꯣꯛꯍꯟꯅꯤꯡꯗꯕꯤꯗꯣ ꯅꯆꯥꯒꯤꯗꯤ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯆꯠꯃꯤꯟꯅꯒꯦ ꯈꯟꯕ ꯃꯤꯁꯛꯅꯤ ꯃꯤꯁꯛ ꯐꯅ ꯆꯩꯅꯤꯡꯂꯕꯁꯨ ꯅꯆꯥ ꯑꯩꯉꯣꯟꯗ ꯆꯩꯕ ꯀꯩꯗꯧꯒꯦ ꯃꯤꯒꯤ ꯏꯃꯨꯡꯗꯨꯗ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ ꯃꯅꯥꯎꯅ ꯉꯁꯥꯏꯗꯒꯤ ꯇꯝꯂꯤꯕ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯇꯥꯕꯗ ꯏꯕꯣꯍꯜ ꯃꯍꯥꯛꯇꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯥꯎꯅ ꯌꯦꯡꯉꯤ ꯑꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯗ꯭ꯔꯥ ꯍꯥꯏꯕꯒꯨꯝ ꯃꯇꯧ ꯑꯗꯨꯗ ꯊꯔꯣ ꯃꯍꯥꯛꯇꯤ ꯉꯁꯤꯗꯤ ꯂꯥꯟꯖꯗꯕꯤꯒꯨꯝ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯁꯤꯜꯂꯤ ꯃꯆꯥꯅ ꯉꯁꯥꯏꯗꯒꯤ ꯇꯝꯂꯤꯕ ꯄꯥꯎ ꯃꯌꯥꯝꯗꯨ ꯇꯥꯕꯗ ꯃꯄꯨꯔꯤꯕ ꯃꯪꯒꯤ ꯃꯍꯥꯛꯇꯤ ꯃꯆꯥꯗꯒꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯃꯁꯤꯒꯨꯝꯕ ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯋꯥꯈꯜ ꯇꯥꯎ ꯀꯌꯥꯔꯛ ꯉꯥꯡꯁꯛ ꯆꯩꯈꯤꯕ ꯍꯥꯏꯈꯤꯕ ꯑꯗꯨꯒ ꯉꯁꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯔꯝꯂꯤꯕꯁꯤ ꯎꯕꯗ ꯃꯍꯥꯛꯇꯤ ꯍꯦꯟꯅ ꯃꯅꯥ ꯄꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ ꯇꯥꯂꯛꯇꯨꯗ ꯕꯤꯂꯥꯁꯤꯅꯤ ꯃꯥꯗꯤ ꯃꯆꯤꯟ ꯏꯀꯟ ꯀꯟꯈꯩ ꯌꯧ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯨꯛꯁꯨ ꯍꯣ ꯄꯥꯝꯗꯕꯕꯨꯅꯦ ꯄꯥꯝꯗꯦ ꯍꯥꯏꯕ ꯑꯣꯏꯅꯤꯡꯗꯦꯕꯨ ꯑꯣꯏꯅꯤꯡꯗꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯕꯤꯂꯥꯁꯤꯅꯤ ꯑꯩꯅꯅꯦ ꯌꯥꯅꯤꯡꯗ꯭ꯔꯕꯗꯤ ꯌꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗ꯭ꯔꯣ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯀꯌꯥꯔꯛ ꯍꯥꯏꯗ꯭ꯔꯣ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯁꯥ ꯌꯧꯅꯕ ꯏꯀꯥꯏ ꯈꯪꯗꯕ ꯃꯃꯥꯏꯗꯣ ꯏꯀꯥꯏꯅꯕ ꯍꯥꯏꯔꯨꯔꯤꯕꯅꯤ ꯉꯁꯥꯏꯗꯒꯤ ꯁꯥꯎꯅꯤꯡꯅ ꯂꯩꯔꯤꯉꯩ ꯃꯊꯛ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯃꯪꯒꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯉꯥꯡ ꯑꯗꯨꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯥꯟꯅ ꯍꯦꯛꯇ ꯂꯤꯆꯩ ꯑꯗꯨꯅ ꯁꯥꯟꯊꯔꯛꯏ ꯋꯥꯍꯩ ꯑꯃ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯑꯗꯨꯗꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯍꯦꯔꯥ ꯑꯁꯨꯛ ꯃꯊꯣꯡ ꯍꯨꯛꯇꯕ ꯅꯆꯤꯟ ꯑꯗꯨ ꯀꯟꯈꯣꯗꯅ ꯍꯦꯔꯥ ꯃꯁꯤꯗ ꯍꯥꯠꯂꯒꯦꯗ ꯑꯩꯅ ꯀꯌꯥꯔꯛ ꯍꯥꯏꯗ꯭ꯔꯥ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯅꯪꯗ ꯍꯥꯠꯂꯒꯦꯗ ꯅꯪ ꯀꯩꯅꯣ ꯁꯤꯔꯦ ꯉꯥꯎꯔꯕꯣ ꯀꯩꯅꯣ ꯃꯤꯕꯨ ꯀꯩꯁꯨ ꯍꯥꯏꯗꯅ ꯑꯁꯨꯛ ꯀꯟꯅ ꯍꯦꯛꯇ ꯀꯟꯊꯔꯛꯄꯁꯤꯕꯣ ꯑꯩ ꯑꯩ ꯁꯤꯔꯦ ꯍꯥꯏ ꯅꯣꯏꯕꯨ ꯌꯦꯡꯗꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤꯅꯣꯅꯦ ꯅꯄꯥꯁꯦ ꯈꯥꯝꯃꯨꯅꯦ ꯑꯆꯧꯕ ꯅꯄꯥꯁꯦ ꯑꯃꯨꯛꯇ ꯈꯥꯝꯃꯨꯅꯦ ꯑꯩꯕꯨ ꯁꯤꯕ ꯇꯥꯔꯦꯃꯤ ꯅꯣꯏꯕꯣ ꯑꯩ ꯀꯩꯅꯣ ꯃꯈꯣꯏ ꯃꯄꯥ ꯑꯃꯨꯛꯇ ꯂꯦꯞꯄꯣ ꯃꯤ ꯂꯤꯆꯩꯗꯣ ꯑꯁ ꯑꯩ ꯁꯤꯔꯦ ꯂꯤꯆꯩꯗꯣ ꯑꯃꯨꯛꯇ ꯂꯦꯞꯄꯣ ꯂꯤꯆꯩ ꯑꯁꯤ ꯐꯥꯎꯕ ꯐꯥꯅꯕ ꯉꯝꯗ꯭ꯔꯤꯉꯩ ꯑꯁꯤꯗ ꯃꯈꯣꯡꯁꯤꯅ ꯑꯃꯨꯛ ꯀꯥꯎꯔꯛꯑꯦꯃꯤ ꯀꯔꯤꯒꯤ ꯀꯞꯄ ꯇꯥꯅꯤꯡꯗꯦ ꯀꯞꯀꯅꯨ ꯇꯛꯁꯤꯟꯅꯔꯛꯀꯅꯨꯅꯦ ꯃꯁꯤ ꯄꯦꯟꯗꯦꯗ ꯑꯩ ꯃꯌꯥꯡꯂꯦꯟꯁꯤꯗ ꯑꯃꯨꯛ ꯀꯟꯒꯦꯗ ꯃꯁꯤ ꯑꯩ ꯁꯤꯔꯦ ꯀꯩꯅꯣ ꯑꯩꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯕꯤꯔꯤꯕ꯭ꯔꯣ ꯑꯩ ꯁꯤꯔꯦ ꯏꯕꯣꯍꯜꯅ ꯑꯁ ꯄꯥꯕꯁꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛꯎꯁꯦ ꯏꯃꯥꯁꯦ ꯁꯤꯕ ꯇꯥꯔꯦꯃꯤ ꯃꯌꯥꯝꯕꯅ ꯃꯄꯥꯕꯨ ꯈꯥꯝꯗꯣꯛꯂꯤꯕꯗꯣ ꯍꯟꯅ ꯌꯦꯡꯉꯝꯗ ꯍꯦꯝꯕ ꯃꯥꯗꯤ ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯃꯛ ꯆꯪꯈꯤꯔꯝꯃꯤ ꯍꯥꯏ ꯈꯥꯝꯗꯣꯔꯛꯀꯅꯨ ꯅꯪꯁꯨ ꯅꯃꯥꯒꯤ ꯃꯤꯆꯪ ꯆꯪꯉꯛꯀꯅꯨ ꯅꯃꯥꯁꯦ ꯃꯁꯩ ꯃꯔꯣꯜ ꯆꯨꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯋꯥꯔꯛꯈꯤ ꯃꯁꯤ ꯌꯥꯏ ꯍꯥꯏꯗꯅ ꯏꯊꯛ ꯀꯥꯔꯛꯀꯗꯧꯔꯦ ꯊꯥꯗꯧꯅꯦ ꯍꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨꯁꯨ ꯂꯤꯆꯩꯗꯨꯅ ꯀꯟꯁꯤꯟꯗꯨꯅ ꯏꯟꯊꯣꯔꯛꯏ
ꯑꯌꯣ ꯏꯃꯥ ꯃꯣꯏ ꯃꯄꯥ ꯑꯩ ꯃꯇꯨꯡ ꯇꯧꯖꯔꯔꯣꯏ ꯑꯩ ꯑꯃꯨꯛꯇ ꯇꯣꯛꯄꯤꯔꯣꯁꯦ ꯑꯌꯣ ꯑꯌꯣ ꯂꯣꯏꯅ ꯈꯥꯝꯇꯦꯛꯑꯦ ꯂꯣꯏꯅ ꯀꯥꯏꯔꯦ ꯑꯩ ꯁꯤꯔꯦ ꯑꯌꯣ ꯃꯥ ꯍꯣꯏ ꯃꯥ ꯅꯆꯥꯕꯨ ꯁꯤꯗꯧꯔꯦꯃꯤ ꯅꯌꯥ ꯅꯨꯄꯥꯅ ꯑꯩ ꯍꯥꯠꯇꯧꯔꯦ ꯅꯪꯕꯨ ꯂꯥꯏꯔꯝ ꯂꯦꯟꯗꯨꯅ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ ꯏꯃꯥ ꯑꯩ ꯁꯤꯗꯧꯔꯦ ꯑꯌꯣ ꯑꯌꯣ ꯃꯥ ꯑꯌꯣ ꯀꯧꯒꯅꯨ ꯇꯥꯅꯤꯡꯗꯦ ꯅꯪꯒꯤꯅ ꯃꯆꯤꯟ ꯊꯤꯕꯗꯨꯁꯨ ꯅꯪꯒ ꯆꯞ ꯃꯥꯟꯅꯕꯅꯤ ꯍꯦꯔꯣ ꯑꯩ ꯈꯜꯂꯨꯔꯒ ꯍꯦꯟꯅ ꯁꯥꯎꯅꯤꯡꯉꯩꯗ ꯑꯩ ꯃꯣꯏ ꯃꯄꯥ ꯑꯩ ꯂꯥꯜꯂꯦꯕ ꯅꯨꯄꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯆꯩꯔꯨꯕꯗꯣ ꯑꯩꯅ ꯈꯜꯂꯛꯄ ꯋꯥꯈꯜ ꯅꯠꯇꯦꯕ ꯅꯃꯧ ꯅꯨꯄꯤꯅ ꯍꯧꯗꯣꯔꯛꯄꯅꯦꯕ ꯑꯩ ꯃꯇꯨꯡ ꯇꯧꯖꯔꯔꯣꯏꯕ ꯃꯣꯏ ꯃꯄꯥ ꯑꯩ ꯇꯧꯖꯔꯔꯣꯏꯕ ꯀꯔꯤ ꯅꯪꯒꯤ ꯅꯃꯧ ꯑꯆꯥꯅꯨꯄꯤꯁꯤꯅꯅꯦꯕ ꯑꯩ ꯇꯥꯕ꯭ꯔꯥ ꯏꯄꯥꯒꯤ ꯑꯆꯧꯕ ꯅꯪ ꯀꯔꯤ ꯌꯦꯡꯂꯤ ꯌꯣꯠꯇꯤ ꯁꯥꯔꯤꯉꯩꯗ ꯌꯩꯍꯧꯒꯗꯕꯅꯤꯅꯦ ꯃꯄꯥꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯗ ꯏꯕꯣꯍꯟꯃꯥꯁꯨ ꯃꯄꯥꯒꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯦꯛꯇ ꯐꯨꯖꯤꯜꯂꯛꯏ ꯅꯪ ꯑꯃꯁꯨ ꯑꯩꯅ ꯅꯍꯥꯟꯅ ꯇꯧꯅꯨ ꯍꯥꯏꯗ꯭ꯔꯥ ꯅꯪ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥ ꯃꯁꯤ ꯋꯥꯈꯜ ꯄꯨꯊꯣꯛꯄ ꯌꯥꯝꯅ ꯍꯩꯕ ꯅꯀꯣꯛꯁꯤ ꯊꯨꯒꯥꯏꯒꯦ ꯃꯁꯤ ꯀꯩꯅꯣ ꯅꯨꯄꯥ ꯑꯩꯗꯤ ꯆꯨꯝꯅꯇꯪꯒꯤ ꯍꯥꯏꯔꯨꯕꯅꯦ ꯑꯩꯉꯣꯟꯗ ꯐꯨꯖꯤꯜꯂꯛꯏꯁꯤꯕꯨ ꯀꯔꯤꯅꯣ ꯃꯅꯦꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥꯁꯨꯅꯤ ꯍꯥꯏꯔꯝꯗꯥꯏꯗꯗꯤ ꯀꯩꯁꯨ ꯆꯠꯂꯦ ꯈꯣꯠꯂꯦꯒ ꯍꯥꯏꯔꯝꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯐꯠꯇꯕꯤ ꯇꯥꯍꯜꯂꯗꯅ ꯍꯥꯏ ꯍꯧꯗꯣꯛꯄꯗꯤ ꯅꯪꯅ ꯍꯥꯟꯅ ꯍꯧꯗꯣꯔꯛꯏꯗꯨꯗꯤ ꯇꯥꯅꯤꯡꯗꯦꯅ ꯍꯦꯟꯅ ꯆꯤꯟꯗꯣ ꯄꯤꯄ ꯉꯥꯡꯂꯛꯀꯅꯨꯅꯦ ꯅꯆꯤꯜ ꯑꯗꯨꯁꯨ ꯑꯃꯨꯛ ꯊꯨꯒꯥꯏꯌꯨ ꯍꯥꯏꯕ꯭ꯔꯥ ꯍꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯜ ꯑꯗꯨꯗ ꯑꯃꯨꯛ ꯍꯦꯛꯇ ꯊꯥꯖꯤꯜꯂꯤ ꯁꯣꯝꯗꯁꯨ ꯏꯕꯣꯍꯟꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯦꯛꯇ ꯐꯨꯊꯔꯛꯏ ꯍꯣꯏ ꯏꯃꯥ ꯑꯩꯁꯨ ꯁꯤꯔꯦ ꯅꯨꯄꯥ ꯀꯩꯅꯣ ꯅꯥꯏ ꯍꯥꯏꯕꯅꯦ ꯊꯥꯗꯣꯛꯑꯣ ꯑꯁ ꯇꯣꯛꯑꯣꯕ ꯑꯩ ꯃꯇꯨꯡ ꯇꯧꯔꯔꯣꯏ ꯍꯥꯏꯔꯗꯅ ꯑꯌꯣ ꯏꯃꯥ ꯑꯩ ꯁꯤꯔꯦ ꯑꯁ ꯌꯥꯔꯦ ꯑꯆꯧꯕ ꯃꯔꯤꯜ ꯇꯦꯡꯕ ꯌꯥꯕ ꯇꯦꯡꯂꯦꯗꯅ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯃꯧꯒꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯣꯏ ꯍꯌꯦꯡꯃꯛ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯏꯃꯨꯡꯗꯨꯗ ꯆꯠꯂꯒ ꯂꯥꯜꯂꯦ ꯍꯥꯏꯖꯔꯨꯒꯗꯧꯕꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯅꯁꯨ ꯍꯥꯏꯔꯝꯒꯗꯧꯕꯅꯤ ꯌꯥꯗ꯭ꯔꯕꯁꯨ ꯅꯣꯏꯅ ꯊꯣꯛꯄ ꯌꯥꯅꯕ ꯍꯥꯏꯔꯛꯀꯗꯕꯅꯤ ꯑꯗꯨꯒ ꯅꯣꯏꯅ ꯇꯧꯖꯔꯨꯕꯗꯣ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯔꯝꯒꯗꯕꯅꯤ ꯍꯦ ꯎꯁꯤꯠꯇꯕ ꯁꯥꯗꯅ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯃꯪꯒꯤ ꯑꯩꯒꯤ ꯏꯖꯠꯄꯨ ꯌꯣꯟꯕ ꯃꯈꯣꯏ ꯃꯄꯥ ꯅꯅꯥꯏ ꯅꯨꯄꯤ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯍꯌꯦꯡꯃꯛ ꯆꯠꯇꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯨꯒꯦ ꯑꯩꯒꯤ ꯈꯟꯊꯍꯧꯗꯕ ꯉꯥꯏꯍꯥꯛꯀꯤ ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯔꯨꯕ ꯑꯆꯥ ꯑꯣꯏꯔꯝ ꯄꯥꯝꯂꯨꯕ ꯋꯥꯈꯜ ꯑꯁꯤꯅ ꯄꯨꯗꯨꯅ ꯑꯩ ꯌꯥꯝꯅ ꯂꯥꯟꯕ ꯊꯕꯛ ꯇꯧꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯣ ꯑꯩ ꯍꯌꯦꯡꯃꯛ ꯆꯠꯂꯒ ꯍꯥꯏꯖꯔꯨꯔꯒꯦ ꯃꯃꯧꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯌꯣ ꯂꯦꯡꯕꯒ ꯌꯥꯗ꯭ꯔꯦ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯁꯨ ꯍꯥꯏꯌꯨꯅꯦ ꯅꯀꯨꯗ ꯂꯥꯟꯖꯔꯦ ꯍꯥꯏꯗꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯅꯤ ꯃꯃꯧ ꯑꯅꯤꯗ ꯑꯌꯨꯛ ꯉꯟꯇꯥ ꯍꯦꯛꯇ ꯊꯥꯔꯤꯛꯀꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯔꯦ ꯀꯥꯏꯔꯤ ꯇꯧꯔꯕ ꯆꯤꯟꯕꯥꯜꯗꯨꯒ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯤ ꯀꯧꯏ ꯕꯤꯂꯥꯁꯤꯅꯤ ꯀꯅꯥ ꯂꯩꯒꯦ ꯌꯨꯝꯁꯤꯕꯣ ꯃꯤ ꯂꯩꯇꯕ꯭ꯔꯣ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯑꯣ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯂꯦꯞꯂꯝꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯎꯕꯗ ꯊꯥꯔꯤꯛ ꯁꯥꯎꯅꯤꯡꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯀꯔꯤ ꯊꯕꯛꯀꯤ ꯂꯥꯏꯔꯕꯤ ꯑꯩꯒꯤ ꯁꯪꯒꯥꯏ ꯑꯁꯤꯗ ꯂꯦꯡꯕꯤꯔꯛꯄꯕꯨ ꯏꯅꯥꯎ ꯅꯪꯅ ꯁꯥꯎꯔꯤꯕꯗꯣ ꯁꯥꯎꯐꯝ ꯊꯣꯛꯏ ꯑꯗꯨꯕꯨ ꯋꯥꯔꯤꯁꯦ ꯅꯦꯅꯥ ꯇꯥꯅ ꯑꯃꯨꯛꯇ ꯁꯥꯟꯅꯁꯤ ꯉꯁꯤꯗꯤ ꯑꯩꯅ ꯇꯧꯖꯔꯨꯕ ꯂꯪꯖꯔꯨꯕ ꯏꯔꯥꯜ ꯑꯗꯨꯅ ꯅꯪꯒꯤ ꯅꯃꯥꯡ ꯑꯁꯤꯗ ꯂꯦꯞꯄ ꯐꯥꯎꯕ ꯏꯀꯥꯏꯖꯔꯦ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯖꯕ ꯂꯥꯛꯂꯤꯕꯅꯤ ꯅꯪꯒꯤ ꯅꯐꯝꯗ ꯑꯃꯗꯤ ꯏꯆꯥꯉꯥꯟꯊꯣꯏꯒꯤ ꯃꯐꯝꯗꯁꯨ ꯃꯅꯦꯝꯒꯤ ꯋꯥ ꯃꯈꯥ ꯄꯥꯡꯁꯤꯜꯂꯛꯏ ꯊꯔꯣ ꯃꯍꯥꯛꯁꯨ ꯏꯅꯦ ꯑꯩꯈꯣꯏ ꯏꯅꯦꯍꯣꯏꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯇꯧꯔꯣꯏꯗꯕ ꯍꯥꯏꯔꯣꯏꯗꯕ ꯀꯌా ꯑꯃ ꯍꯥꯏꯈ꯭ꯔꯦ ꯃꯗꯨ ꯄꯨꯝꯕ ꯏꯔꯥꯜꯒꯤꯅꯤ ꯏꯅꯦꯅ ꯁꯥꯎꯔꯤꯕꯗꯣ ꯁꯥꯎꯐꯝ ꯊꯣꯛꯏ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯅꯦ ꯑꯩꯈꯣꯏ ꯏꯅꯦꯍꯣꯏꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯃꯤꯅ ꯑꯗꯨꯛ ꯐꯖꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯛꯂꯕꯗ ꯊꯃꯣꯏ ꯆꯥꯎꯕꯤ ꯊꯥꯔꯤꯛꯅꯤ ꯉꯥꯛꯄꯤ ꯍꯩꯕꯤꯅꯤ ꯑꯗꯨꯅ ꯁꯥꯎꯅꯤꯡꯕ ꯄꯨꯝꯕ ꯐꯥꯊꯗꯨꯅ ꯃꯊꯛꯇ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯀꯥꯈꯠꯄꯤꯔꯣ ꯃꯈꯥꯗ ꯁꯨꯝ ꯂꯦꯞꯄꯗꯣ ꯅꯨꯡꯉꯥꯏꯖꯗꯦ ꯌꯨꯝꯗ ꯂꯥꯛꯄ ꯑꯇꯤꯊꯤꯗ ꯊꯧꯒꯜꯂꯣꯟ ꯈꯪꯗꯕꯤ ꯑꯣꯏꯖꯅꯤꯡꯗꯦ ꯀꯥꯈꯠꯄꯤꯔꯣ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯋꯥꯔꯤ ꯇꯥꯔꯤꯕ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯄꯦꯃꯥ ꯐꯤꯗꯥ ꯄꯨꯊꯣꯔꯛꯎ ꯃꯤ ꯂꯥꯛꯂꯤꯕꯁꯦ ꯐꯝꯅꯅꯕ ꯆꯠꯂꯣ ꯃꯅꯤ ꯃꯃꯧ ꯑꯅꯤ ꯑꯗꯨꯁꯨ ꯊꯥꯔꯤꯛꯀꯤ ꯆꯝꯊꯣꯛꯄ ꯃꯇꯧꯗ ꯍꯦꯟꯅ ꯏꯀꯥꯏꯖꯕ ꯐꯥꯎꯔꯝꯃꯤ ꯏꯅꯥꯎ ꯑꯩꯈꯣꯏꯅ ꯂꯥꯟꯕꯅꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯈꯟꯊꯍꯧꯗꯕꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯅꯪ ꯅꯆꯦꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯟꯖꯤꯟ ꯍꯥꯏꯗꯨꯅꯁꯨ ꯋꯥꯔꯧꯕ ꯇꯧꯕꯤꯒꯅꯨ ꯉꯥꯟꯊꯣꯏꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯒꯅꯦ
ꯑꯩ ꯉꯁꯤꯗꯤ ꯏꯀꯥꯏꯒꯤ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯃꯃꯥꯡꯗ ꯑꯩꯅ ꯂꯪꯖꯈꯤꯕ ꯏꯔꯥꯜꯗꯣ ꯀꯣꯛꯆꯅꯕ ꯑꯩ ꯏꯅꯥꯎꯒꯤ ꯏꯆꯥ ꯅꯤꯡꯉꯣꯜꯁꯦ ꯑꯩꯒꯤ ꯏꯆꯥ ꯑꯇꯣꯝꯕꯒꯤ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯖꯒꯦ ꯃꯁꯤꯃꯇꯪꯒ ꯏꯅꯥꯎꯅ ꯑꯌꯥꯕ ꯄꯤꯕꯤꯌꯨ ꯑꯩꯅ ꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯇꯧꯍꯩꯗꯦꯗ ꯏꯆꯦ ꯑꯗꯨꯅ ꯇꯧꯕꯤꯒꯅꯨ ꯏꯄꯥꯞ ꯂꯪꯁꯤꯟꯒꯗꯧꯕ ꯊꯕꯛ ꯇꯧꯕꯤꯒꯅꯨ ꯏꯆꯦ ꯑꯗꯨꯒ ꯑꯩꯒꯤ ꯀꯩꯁꯨ ꯂꯩꯇ꯭ꯔꯕ ꯏꯆꯥꯕꯨ ꯏꯆꯦꯒꯤ ꯃꯧ ꯑꯣꯏꯕꯗ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯇꯣꯟꯕꯅꯤ ꯌꯥꯝꯅ ꯂꯥꯏꯔꯅ ꯅꯣꯡꯃꯒꯤ ꯁꯨꯗꯨꯅ ꯍꯤꯡꯖꯕꯅꯤ ꯏꯆꯦꯒ ꯑꯩꯈꯣꯏꯒꯗꯤ ꯁꯔꯒꯒ ꯂꯩꯃꯥꯏꯒꯅꯤ ꯃꯗꯨꯃꯗꯤ ꯑꯩ ꯌꯥꯕ ꯉꯝꯖꯔꯣꯏ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯏꯆꯦ ꯅꯠꯇꯦ ꯅꯪ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯑꯩꯕꯨ ꯑꯗꯨꯝꯅ ꯑꯃꯨꯛ ꯏꯀꯥꯏꯕ ꯄꯤꯔꯒꯅꯨ ꯑꯩ ꯏꯁꯥꯅ ꯇꯧꯖꯔꯨꯕ ꯐꯠꯇꯕ ꯄꯨꯝꯕ ꯈꯪꯖꯗꯨꯅ ꯅꯪꯒꯤ ꯅꯈꯣꯡꯗ ꯆꯪꯖꯔꯛꯂꯕꯅꯤ ꯑꯉꯥꯡ ꯑꯅꯤ ꯑꯁꯤꯕꯨꯁꯨ ꯀꯥꯏꯅꯍꯟꯕꯤꯒꯅꯨ ꯅꯁꯤ ꯑꯩ ꯅꯪꯒꯤ ꯅꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯔꯤ ꯑꯩꯕꯨ ꯑꯄꯪꯕꯤꯅꯤ ꯈꯟꯗꯨꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯊꯥꯔꯣꯅ ꯏꯅꯦ ꯏꯔꯥꯟꯅ ꯃꯄꯣꯠ ꯐꯥꯔꯕ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯏꯅꯦ ꯏꯅꯥꯎ ꯑꯅꯤꯒꯤ ꯊꯃꯣꯏꯕꯨ ꯊꯨꯒꯥꯏꯕꯤꯒꯅꯨ ꯃꯃꯥꯡꯊꯛꯇ ꯑꯩꯒꯤꯁꯨ ꯏꯔꯥꯜ ꯆꯥꯎꯅ ꯂꯩ ꯃꯗꯨ ꯄꯨꯝꯕ ꯍꯧꯖꯤꯛꯇꯤ ꯏꯁꯥꯅ ꯏꯁꯥꯒꯤ ꯑꯁꯣꯏꯕꯕꯨ ꯈꯪꯖꯔꯦ ꯁꯦꯜ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯨꯕ ꯉꯥꯏꯍꯥꯛꯀꯤ ꯑꯔꯪ ꯑꯔꯥꯛꯇ ꯉꯥꯎꯔꯨꯕ ꯑꯩꯈꯣꯏꯁꯦ ꯉꯁꯤꯗꯤ ꯏꯅꯦ ꯍꯣꯏꯅ ꯃꯤꯀꯞ ꯊꯣꯛꯍꯟꯕꯤꯕꯅꯤ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ ꯏꯅꯦ ꯍꯧꯈꯤꯕ ꯄꯨꯝꯕ ꯅꯤꯡꯁꯤꯡꯂꯨꯔꯕꯗꯤ ꯉꯁꯤ ꯑꯩꯅ ꯑꯩꯒꯤ ꯃꯥꯡꯒꯣꯜꯗ ꯀꯥꯍꯟꯗꯨꯅ ꯐꯤꯗꯥ ꯊꯥꯔꯤꯕ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯁꯨꯝꯁꯤꯠ ꯄꯥꯏꯗꯨꯅ ꯇꯥꯜꯂꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯗꯨꯛ ꯍꯥꯛꯅ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯗꯕꯤ ꯊꯃꯣꯏ ꯄꯤꯛꯄꯤ ꯃꯤꯁꯛ ꯅꯠꯇꯦ ꯐꯔꯦ ꯏꯆꯦ ꯍꯣꯏꯒꯤ ꯃꯔꯥꯜ ꯄꯨꯝꯕꯗꯤ ꯑꯩꯅ ꯉꯥꯛꯄꯤꯔꯕꯅꯤ ꯃꯁꯤꯃꯁꯨ ꯈꯪꯖꯤꯟꯕꯤꯌꯨ ꯏꯆꯦ ꯂꯥꯏꯔꯕ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯏꯄꯥꯡ ꯌꯥꯎꯗ꯭ꯔꯕꯤ ꯑꯩꯅ ꯏꯆꯥ ꯁꯦꯝꯕ ꯌꯣꯛꯄꯗ ꯀꯌꯥꯝ ꯋꯥꯏ ꯍꯥꯏꯕꯁꯦ ꯏꯆꯦꯒꯨꯝꯕꯤ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯒꯤ ꯋꯥꯇ ꯄꯥꯗꯕꯤ ꯅꯥꯃ ꯍꯥꯡꯗꯕꯤꯅꯗꯤ ꯃꯁꯤꯒꯤ ꯃꯩꯆꯥꯛ ꯀꯩꯗꯧꯉꯩꯗ ꯈꯪꯒꯗꯕ ꯅꯠꯇꯦ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯌꯨ ꯊꯣꯡꯈꯤꯕ ꯑꯇꯩꯒꯤ ꯅꯠꯇꯦ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯆꯥꯒꯤꯗꯃꯛꯇ ꯊꯥꯡꯈꯤꯕ ꯈꯣꯡꯊꯥꯡꯅꯤ ꯑꯗꯨꯕꯨ ꯑꯩ ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗ ꯀꯥꯏꯈꯤꯗ꯭ꯔꯤ ꯂꯝꯆꯠ ꯆꯨꯝꯗꯕꯤꯁꯨ ꯑꯣꯏꯈꯤꯗ꯭ꯔꯤ ꯄꯨꯝꯅꯃꯛ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯏꯆꯥꯒꯤꯗꯃꯛꯇ ꯊꯥꯡꯈꯤꯕ ꯈꯣꯡꯊꯥꯡ ꯉꯥꯛꯇꯅꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤꯗ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯂꯩꯖꯔꯝꯕꯤ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯣ ꯃꯃꯥꯏ ꯂꯨꯞꯊꯅ ꯊꯃꯣꯏꯗ ꯅꯤꯡꯉꯝꯗꯕ ꯀꯌꯥꯅ ꯌꯣꯝ ꯂꯪꯖꯔꯨꯕ ꯃꯍꯩꯒꯤ ꯃꯩꯁꯥꯛ ꯈꯪꯖꯔꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯤꯀꯨꯞꯇꯅꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯃꯔꯥꯡꯒꯤ ꯃꯔꯥꯡꯇ ꯉꯥꯏꯔꯝꯂꯦ ꯑꯗꯨꯕꯨ ꯉꯥꯛꯄꯤ ꯍꯩꯕꯤ ꯊꯔꯤꯛꯀꯤ ꯃꯃꯥ ꯃꯆꯥꯅ ꯃꯈꯣꯏꯕꯨꯗꯤ ꯉꯥꯛꯄꯤꯈ꯭ꯔꯦ ꯐꯔꯦ ꯏꯆꯦ ꯑꯩꯁꯨ ꯏꯆꯥꯒꯤ ꯊꯃꯣꯏꯕꯨ ꯊꯨꯒꯥꯏꯕ ꯄꯥꯝꯖꯗꯦ ꯑꯩꯒꯤ ꯏꯆꯥꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯁꯦ ꯀꯌꯥꯝ ꯋꯥꯅ ꯈꯥꯡꯉꯦ ꯍꯥꯏꯕ ꯃꯃꯥ ꯑꯩꯇꯅ ꯈꯪꯕꯅꯤ ꯑꯩ ꯏꯆꯦ ꯍꯣꯏꯅ ꯍꯥꯏꯕꯗꯣ ꯌꯥꯔꯒꯦ ꯏꯆꯥ ꯑꯅꯤꯒꯤ ꯊꯃꯣꯏꯕꯨꯗꯤ ꯀꯥꯏꯍꯟꯖꯅꯤꯡꯗꯦ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯗꯨꯅ ꯅꯣꯡꯃ ꯑꯃꯨꯛ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯃꯇꯝ ꯂꯦꯞꯊꯣꯛꯅꯕ ꯈꯟꯅꯔꯁꯤ ꯋꯥꯍꯩ ꯑꯗꯨꯗ ꯍꯔꯥꯎꯅ ꯈꯨꯝꯂꯛꯏ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯣ ꯏꯅꯥꯎꯒꯤ ꯊꯃꯣꯏꯕꯨ ꯅꯆꯦ ꯑꯩꯅ ꯍꯟꯅ ꯊꯥꯒꯠꯂꯤ ꯑꯩꯈꯣꯏ ꯅꯪꯒꯤ ꯅꯐꯝꯗ ꯃꯥꯏꯊꯤꯔꯦ ꯑꯗꯨꯕꯨ ꯏꯆꯥꯁꯤꯡꯒꯤ ꯈꯟꯗꯨꯅ ꯅꯪꯅ ꯍꯥꯏꯔꯛꯂꯤꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯍꯔꯥꯎ ꯃꯄꯥꯒ ꯇꯥꯟꯅꯔꯒ ꯏꯆꯥꯁꯤꯡꯒꯁꯨ ꯇꯥꯟꯅꯔꯒ ꯑꯊꯨꯕꯗ ꯂꯥꯛꯅꯕ ꯇꯧꯔꯒꯦ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯄꯨꯛꯆꯦꯜ ꯐꯖꯕꯤ ꯊꯔꯤꯛ ꯃꯍꯥꯛꯅ ꯏꯐ ꯐꯅ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤꯔꯛꯄꯗ ꯃꯈꯣꯏꯅ ꯍꯥꯏꯖꯕ ꯌꯥꯕꯤꯔꯛꯄ ꯑꯗꯨꯗ ꯍꯥꯟꯅꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯄꯨꯝꯕ ꯀꯥꯎꯅꯈ꯭ꯔꯦ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯀꯅꯥꯅꯁꯨ ꯉꯁꯤ ꯀꯔꯤ ꯑꯣꯏꯅꯤ ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯅꯤ ꯀꯅꯥꯅ ꯈꯪꯒꯅꯤ ꯑꯆꯥ ꯑꯣꯔꯝ ꯄꯥꯝꯖꯕꯤ ꯃꯍꯥꯛꯇꯣ ꯉꯁꯤꯗꯤ ꯃꯥꯅ ꯄꯥꯝꯂꯝꯈꯤꯗ꯭ꯔꯕ ꯌꯨ ꯌꯣꯟꯕꯤꯒꯤ ꯃꯆꯥꯗꯣ ꯃꯈꯣꯡꯅ ꯊꯣꯡꯅ ꯆꯠꯇꯨꯅ ꯃꯃꯧ ꯑꯣꯏꯖꯒꯦ ꯅꯤꯔꯨꯔꯦ ꯏꯃꯨꯡ ꯑꯃꯗ ꯅꯨꯄꯥꯒꯤ ꯊꯧꯗꯥꯡꯁꯨ ꯀꯌꯥꯃꯨꯛ ꯆꯥꯎꯏ ꯍꯥꯏꯕꯁꯦ ꯃꯪꯒꯤ ꯃꯍꯥꯛꯅ ꯉꯁꯤꯗꯤ ꯃꯥꯒꯤ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯃꯨꯛꯀꯤ ꯈꯨꯐꯨꯗ ꯋꯥꯈꯜ ꯇꯥꯍꯟꯗꯨꯅ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯔꯛꯈꯤ ꯏꯃꯨꯡ ꯑꯃꯗ ꯌꯨꯝꯕꯨꯔꯦꯝꯕ ꯑꯃꯗꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯅꯤꯒꯤ ꯊꯧꯗꯥꯡ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯁꯦ ꯇꯥꯛꯂꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯑꯅꯦꯝ ꯑꯋꯥꯡꯒꯤ ꯄꯜ ꯀꯩꯗꯧꯅꯨꯡꯗꯁꯨ ꯈꯥꯏꯔꯣꯏꯗꯕꯅꯤ ꯍꯤꯡꯂꯤꯉꯩꯗ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯅꯅ ꯍꯤꯡꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯒꯤ ꯃꯔꯨꯅꯤ ꯃꯤ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯉꯁꯤꯗꯤ ꯅꯥꯄꯜ ꯇꯕꯨ ꯀꯥꯖꯕꯤ ꯕꯤꯂꯥꯁꯤꯅꯤ ꯃꯍꯥꯛꯁꯨ ꯈꯪꯂꯛꯇꯨꯅ ꯑꯐꯕꯤ ꯃꯃꯥ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤꯔꯝꯃꯤ